Hello guys, this is me Deepak. Welcome back to Gopis Manipur channel. Gopis Manipur channel ki maike dagi myam puna pu taram no oksari loinana aina mamang da question ama hangjiramaga haidi mamangi hokyu aigi mamangi akoi tutorial 1 da engling ko question ama hangjirama kan dai da hangi bo question dana mamangi adugi mamangi nambon dai na koi chopa chapa matam da koi ohong masi nei maram kai gi no na ina hangjirame ado adu question da hangam kan dai dai je makata ba video semje fakta da nai semja da bani Hujipudi same concept Haidi Aduda Igi subscriber channel now Iga Ibunusiba channel now Pang Mamana on the phone to Hang Bireko and the pocket of Gore and Navi over Copra video Samak to the kid or Gagana. Ado Zi Mamang the Zain Hajek of Adu Pacumpisini, A to the Pana Yogde Munanavi Yogde, Yam the Sefuina, Yam the Champana lady, Mamzul and heavy Tazaway on the Lejeko. Ado Tanafana Igi Legaida Anabi or Podigi COVID-19 case. Yaupodagi a club key volunteer may am talk on the day tax force and then I am the duty tana the Natova. The Toga Tang the Halaponina, some videos and we timing on the puncture double gay and the tongue the videos himself never do it among them. I am no Robiroi. I don't see the A in a comatanze. I talk Candida video Koyo mail in a video Matema, I declare Samzegi and a Kanli. I don't see videos later in a Samzer to Jaki pole fishing, a Queen Hangi pole Koji have do they the Napabagi Matemo Serke videos, a Napavi Dam Sang do Pi Kudonchado Pangdoma, the Mateo Serge do we spinning fishing rod kumba the year telescopic fishing rod adu happen aina intro to jara matung leida aina namu khoi hongo sope maram do adu rom pakom pibo in a video mateng te sema kan dai last pakom pijarage aduga anhangi comment pibir question lausing do ai aduga mai leina na hongo sope matang da adu zo amani commenting do mam club seminar ja aduga video jeng si so to seminar je ai je video sema hojarage pol gi matang da mam punne seminar je thank you Mam hoji pull je hoji profit ready le hoji mari khoiri le re ko adagi langom le re misi le re adagi khoi le re adagi seida koi gi rubber macha ma bartip kumba haitare ne koi gi plastic rubber ma le re sigi rubber macha je koi horen last sigi kana bhaijar ke last si ju loi chang ko si chang ja chang da ja do horen khojei ma ton si le je khojei ma ton je do horen smain lamjan be aba tight roi ba rubber macha ma tibi ro koi gi second gi bartip kumba do more jar Si macangnya adigi yedum le akoi uji hokjarage ai uji mar mi biro yin kangan another side se combine pun jiga kan de smine tor pull je round ama circle ama smine sembiro circle am sembiro matung da akoi gi chumnei ki si gi be ta smine machin je smine circle am se mesina lang asang ba mari do legre adu duga si na lang keno to wa maton ma smine le adu aina sida kisi ma kining ye ko kisi m ki do te kemna te ba sigi lang chumna gi si ni je singen na ta ga di kisi ma ta do ne adu aina hoji pun do kisi de du kisi na te sona kan gi circle ji orom thang da le ba lang je orom thang da le ba lang je lang ma sam ta sigi lang je ma sam ka thani ko im pai je sigi lang ma sa ni je smai to ki biro ki ra kan de da kisi ma la ne kisi ma la ta ga di hoji lang ma sam da ki do na sigi hoji ki round je si round je sing thok sing ne ra ne se ana Aina singen ba adagi sida pairaga singthoga na smaina lokthon ba si arani sigi je kai kamai si na duno de harage du mathun da horen huktok tana ba na thok tana kisi maga athanda nam sigi lang masa le da kisi ma ki biro saina da kisi le ra du ta di horen aina singil ko matam da sigi kisi da palani an singen be si pho se yam kuina lo ro je ma am heng kham ani ko
ꯈꯪꯉꯦꯅ ꯂꯧꯔꯦꯀꯣ ꯑꯩꯗꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩꯒꯤ ꯄꯣꯜꯒꯤ ꯈꯣꯏꯖꯩꯁꯤ ꯂꯩꯔꯦ ꯄꯣꯜꯒꯤ ꯈꯣꯏꯖꯩ ꯃꯇꯣꯟꯁꯤꯗꯩꯗ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯀꯤꯕꯕꯨꯗꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯄꯣꯜ ꯈꯣꯏꯖꯩꯁꯦ ꯃꯊꯨꯟꯗ ꯀꯤꯌꯨ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯂꯪꯁꯦ ꯌꯦꯠꯂ ꯄꯨꯈꯠꯂꯒ ꯃꯇꯣꯟꯁꯤꯗ ꯁꯝꯃꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯣꯏꯖꯩ ꯇꯦꯛꯑꯣꯏꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯏꯝꯐꯥꯜꯗꯣꯏꯁꯦ ꯔꯧ ꯃꯆꯥꯅꯤꯅ ꯁ꯭ꯋꯥꯏꯗ ꯃꯇꯥꯡ ꯑꯃ ꯑꯅꯤ ꯍꯟꯖꯤꯜꯂꯒ ꯁꯥꯋꯥꯏꯒꯨꯝꯕꯗ ꯀꯤꯔꯒꯦ ꯁꯤꯗ ꯀꯤꯔꯦ ꯀꯤꯗꯣꯏꯁꯦ ꯀꯩꯁꯨ ꯀꯤꯕ ꯃꯊꯥ ꯇꯥꯗ꯭ꯔꯦ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯤꯡꯖꯟꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯗ ꯆꯤꯡꯖꯟꯈ꯭ꯔꯦ ꯁꯤꯗ ꯇꯥꯏꯠ ꯑꯣꯏꯔꯤꯗꯣ ꯌꯥꯝ ꯎꯕꯤꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯍꯣꯔꯦꯟ ꯂꯧꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯂꯪ ꯃꯇꯣꯟ ꯑꯃ ꯉꯁꯥꯏ ꯈꯥꯛꯈꯤꯕꯗꯣ ꯁꯤ ꯂꯪ ꯃꯇꯣꯟꯁꯦ ꯆꯤꯡꯊꯣꯛꯀꯥꯟꯗꯩꯗ ꯃꯊꯟꯇ ꯁꯤ ꯂꯥꯎꯊꯣꯔꯛꯑꯅꯦꯕ ꯁꯤ ꯂꯥꯎꯊꯣꯔꯛꯇ꯭ꯔꯥ ꯑꯃꯨꯛ ꯍꯨꯛꯇꯣꯛꯄ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯗꯩꯗ ꯁꯨꯃꯥꯏꯅ ꯆꯤꯡꯁꯤꯜꯂ ꯃꯇꯨꯡꯗ ꯇꯥꯏꯠ ꯑꯣꯏꯔꯅꯤ ꯁꯤꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯗꯩꯗ ꯍꯦꯟꯅ ꯈꯪꯅꯤꯡ ꯇꯥꯔꯗꯤꯀꯣ ꯍꯌꯦꯡ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯇꯣꯉꯥꯟꯅ ꯁꯦꯝꯃꯒꯦ ꯉꯁꯤꯗꯤ ꯉꯥ ꯐꯥꯕ ꯌꯥꯎꯕꯅꯤꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯃꯥꯏꯅ ꯈꯪꯕꯤꯔꯣ ꯁꯤꯗ ꯑꯩ ꯆꯤꯡꯁꯤꯜꯂꯦ ꯁꯤꯗ ꯑꯣꯀꯦ ꯁꯤꯗ ꯄꯜꯍꯟꯈ꯭ꯔꯦ ꯑꯗꯒꯤ ꯑꯩ ꯂꯪꯁꯦ ꯁꯨꯃꯥꯏꯅ ꯌꯦꯠꯂ ꯄꯨꯈꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯀꯤꯁꯤ ꯀꯤꯕ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯩꯗ ꯀꯤꯁꯤ ꯑꯃ ꯀꯤꯔꯀꯥꯟꯗꯩꯗ ꯑꯅꯝꯕꯅ ꯀꯤꯁꯤ ꯀꯤꯕꯗꯨꯅ ꯆꯣꯞꯅꯩꯁꯦ ꯑꯗꯣ ꯂꯪꯁꯦ ꯁꯨꯛꯇ ꯇꯠꯍꯜꯂꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯌꯦꯠꯂ ꯄꯨꯈꯠꯄꯤꯔꯦ ꯁꯨꯃꯥꯏꯅ ꯃꯇꯣꯟꯐꯥꯎ ꯌꯦꯠꯂ ꯄꯨꯈꯠꯂꯛꯏ ꯄꯣꯠꯁꯦ ꯑꯩ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯑꯩ ꯔꯕꯔ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯈꯤꯕꯗꯣ ꯁꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯥꯏꯀꯜꯒꯤ ꯑꯩꯈꯣꯏꯒꯤ ꯕꯔꯠ ꯇꯤꯞꯀꯨꯝꯕ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯣ ꯁꯤꯁꯤꯅ ꯂꯪꯁꯦ ꯁꯤꯗ ꯀꯤꯁꯤ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯕ ꯁꯨꯝꯕ ꯍꯥꯞꯇꯥꯔꯒꯗꯤ ꯑꯗꯣ ꯃꯅꯤꯡꯗ ꯄꯨꯟꯐꯝ ꯊꯣꯛꯄ ꯄꯨꯟꯕꯤꯈ꯭ꯔꯦ ꯁꯤꯒꯤ ꯂꯪꯁꯦ ꯑꯩ ꯃꯇꯣꯟ ꯆꯞ ꯆꯥꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯂꯪꯁꯦ ꯌꯥꯎꯔꯀꯥꯟꯗꯩꯗ ꯁꯤꯁꯤꯅ ꯍꯨꯛꯆꯟꯕꯤꯔꯣꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯞꯈꯤꯕ ꯔꯕꯔ ꯃꯇꯦꯛꯁꯤꯅ ꯍꯥꯟꯅ ꯍꯨꯛꯆꯟꯕꯤꯔꯣ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯇꯨ ꯀꯤꯁꯤ ꯀꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯨ ꯁꯤꯗꯩꯗ ꯍꯣꯔꯦꯟ ꯂꯪ ꯃꯇꯣꯟꯁꯦ ꯁꯤꯗ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯔꯦꯟ ꯉꯥ ꯑꯆꯧꯕ ꯊꯨꯔꯀꯥꯟꯗ ꯁꯤꯗꯗꯤ ꯃꯇꯣꯟꯗ ꯀꯤꯁꯤ ꯀꯤꯕꯁꯦ ꯌꯥꯏꯑꯕꯀꯣ ꯃꯇꯣꯟꯗ ꯀꯤꯁꯤ ꯀꯤ ꯇꯥꯔꯒꯗꯤ ꯁꯨꯝꯕ ꯂꯪꯒꯠꯀꯤ ꯌꯥꯝ ꯇꯛꯀꯜꯂꯦ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯁꯨꯡꯇꯠ ꯇꯠꯂꯣꯏꯕ ꯁꯨꯃꯥꯏꯅ ꯏꯁꯇ꯭ꯔꯦꯠꯇ ꯂꯩꯕ ꯂꯪꯗꯤ ꯄꯥꯛ ꯇꯠꯂꯣꯏꯕ ꯉꯥ ꯑꯆꯧꯕꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯠꯇꯣꯏꯁꯦ ꯈꯣꯏ ꯄꯨꯟꯐꯝꯒꯨꯝꯕ ꯀꯤꯁꯤ ꯇꯥꯕ ꯖꯒꯥꯁꯦ ꯈꯣꯏ ꯃꯈꯣꯡꯗꯁꯨ ꯑꯩꯈꯣꯏꯅ ꯈꯣꯏ ꯃꯈꯣꯡ ꯄꯟꯅꯕ ꯄꯨꯜꯂꯤꯗꯣ ꯀꯤꯁꯤꯅꯦꯕ ꯀꯤꯁꯤꯒꯨꯝꯕ ꯑꯗꯩ ꯈꯣꯏ ꯃꯇꯣꯟ ꯁꯨꯝꯕꯗ ꯄꯨꯟꯕ ꯀꯤꯁꯤꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯪꯁꯦ ꯈꯤꯇꯪ ꯈꯥꯝꯗꯦꯛꯈꯤꯕ ꯑꯩꯈꯣꯏꯅ ꯖꯒꯥꯒꯨꯝꯕꯗ ꯌꯥꯝ ꯇꯠꯀꯜꯂꯦꯕ ꯑꯗꯣ ꯀꯔꯤꯝꯐꯥꯎ ꯈꯥꯝꯗꯣꯛꯇꯕ ꯇꯥꯔꯗꯤ ꯈꯨꯠꯅ ꯆꯤꯡꯉ ꯊꯥꯗꯠꯄ ꯋꯥꯅꯦꯕ ꯉꯥꯅꯁꯨ ꯊꯥꯗꯠ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯁꯤꯗꯩꯗ ꯀꯤꯁꯤ ꯀꯤꯗ꯭ꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯍꯨꯛꯆꯜꯂꯒ ꯁꯤꯖꯤꯟꯅ ꯂꯩꯔꯕꯅꯤꯅ ꯍꯣꯔꯦꯟ ꯌꯦꯡꯖꯦꯕ ꯁꯤ ꯑꯗꯨꯝ ꯇꯨ ꯁꯨꯃꯥꯏꯅ ꯆꯤꯡꯖꯦꯕꯁꯦ ꯍꯨꯛꯇꯣꯛꯑꯦꯕ ꯈꯪꯕ ꯁꯤ ꯑꯔꯣꯏꯕꯤꯗꯅ ꯑꯩꯅ ꯆꯤꯡꯉꯤꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯈꯣꯏ ꯆꯣꯞꯄ ꯌꯥꯔꯦ ꯈꯣꯏ ꯂꯩꯔꯦ ꯈꯣꯏ ꯃꯇꯣꯟꯗ ꯐꯤꯠ ꯇꯧꯔꯦ ꯑꯗꯒꯤ ꯂꯪ ꯂꯥꯛꯑꯦ ꯂꯪꯗꯒꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯂꯪꯒꯣꯝ ꯂꯩꯔꯦ ꯃꯤꯁꯤ ꯂꯩꯔꯦ ꯈꯣꯏ ꯂꯥꯛꯑꯦ ꯂꯪꯒꯣꯝ ꯂꯩꯔꯦ ꯃꯤꯁꯤ ꯂꯩꯔꯦ ꯈꯣꯏ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯑꯩꯒꯤ ꯄꯣꯜꯁꯦ ꯇꯤꯡꯊꯣꯛꯑꯒ ꯉꯥ ꯐꯥꯕ ꯍꯧꯕ ꯌꯥꯔꯦ ꯑꯗꯨꯅ ꯉꯥ ꯐꯥꯎꯔꯁꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ
ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯣꯜ ꯆꯣꯞꯄ ꯄꯣꯜ ꯈꯣꯏꯖꯩ ꯇꯧꯔꯀꯥꯟꯗꯩꯗꯤ ꯑꯩꯈꯣꯏꯅ ꯉꯥ ꯃꯆꯥ ꯐꯥꯕꯩꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥ ꯃꯆꯥ ꯐꯥꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯥꯡꯒꯣꯝ ꯇꯧꯔꯀꯥꯟꯗꯩꯗ ꯈꯣꯏ ꯂꯦꯡꯉꯒ ꯁꯤꯗꯩꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯊꯥꯕ ꯃꯇꯨꯡꯗꯩꯗ ꯂꯥꯡꯒꯣꯝꯁꯦ ꯑꯩꯈꯣꯏꯅ ꯌꯨꯡꯉꯒ ꯍꯥꯏꯗꯤ ꯂꯩꯖꯔꯝꯕ ꯄꯣꯠꯇꯣ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯂꯥꯡꯒꯣꯝꯁꯤꯗ ꯂꯣꯡꯈꯠꯂꯛꯏꯗꯣ ꯇꯥꯎꯈꯠꯂꯛꯏꯗꯣ ꯑꯗꯨꯗꯣ ꯉꯥꯗꯨꯅ ꯑꯩꯒꯤ ꯈꯣꯏꯗꯣ ꯑꯣꯜꯔꯦꯗꯤ ꯎꯝꯃꯀꯥꯟꯗꯩꯗ ꯃꯥꯅ ꯄꯨꯈꯠꯂꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯈꯪꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯉꯥ ꯊꯨꯁꯨ ꯊꯨꯏꯗꯅ ꯑꯗꯨꯗꯨꯅꯅꯦꯕ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯝꯁꯦ ꯑꯣꯜꯋꯦꯁ ꯃꯤꯁꯤ ꯀꯩꯀꯥ ꯇꯧꯔꯀꯥꯟꯗꯩꯗ ꯂꯩꯕꯥꯛ ꯊꯦꯡ ꯇꯥꯔꯒꯁꯨ ꯂꯥꯡꯒꯣꯝꯗꯨꯗꯤ ꯌꯨꯡꯅ ꯊꯝꯕꯤꯕꯀꯣ ꯌꯨꯡꯅ ꯊꯝꯕꯩ ꯀꯥꯟꯅꯕꯁꯤꯅ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯔꯦꯅꯀꯣ ꯍꯥꯏꯗꯤ ꯂꯥꯡꯒꯣꯝꯁꯦ ꯆꯦꯟꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯥꯡꯒꯣꯝ ꯇꯥꯎꯈꯠꯂꯛꯄ ꯍꯥꯏꯕ ꯑꯃ ꯑꯣꯞꯁꯟ ꯑꯅꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯂꯥꯡꯒꯣꯝꯁꯦ ꯑꯗꯨꯝ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯐꯩꯅ ꯑꯗꯨꯝ ꯇꯥꯍꯟ ꯇꯥꯔꯒꯗꯤ ꯂꯥꯡꯒꯣꯝꯁꯦ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯆꯦꯟꯈ꯭ꯔꯀꯥꯟꯗ ꯈꯪꯒꯅꯦꯕ ꯇꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯗꯣ ꯑꯣꯜꯔꯦꯗꯤ ꯇꯥꯎꯔ ꯂꯩꯔꯕꯅꯤꯅ ꯈꯪꯉꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯣꯜ ꯐꯤꯁꯤꯡꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯄꯣꯜ ꯐꯤꯁꯤꯡꯒꯤ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯁꯀꯣꯄꯤꯛ ꯐꯤꯁꯤꯡ ꯔꯣꯗ ꯑꯗꯒꯤ ꯁꯤꯗꯩꯗ ꯉꯥ ꯐꯥꯕꯒꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯎꯠꯂꯀꯥꯟꯗꯩꯗ ꯉꯁꯥꯏꯒꯤ ꯄꯥꯎꯈꯨꯝꯗꯨꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯑꯗꯨ ꯑꯗꯨꯝ ꯈꯪꯃꯤꯟꯅꯔꯅꯤ ꯁꯤꯗꯒꯤ ꯂꯩꯔꯤꯁꯦ ꯈꯣꯏꯖꯩ ꯂꯩꯔꯦꯀꯣ ꯃꯦꯆꯤꯟꯗ ꯂꯪ ꯐꯅ ꯌꯦꯠꯂꯦ ꯑꯗꯒꯤ ꯃꯤꯁꯤ ꯂꯩꯔꯦ ꯀꯥꯇꯤ ꯂꯩꯔꯦ ꯑꯗꯒꯤ ꯂꯥꯡꯒꯣꯝ ꯂꯩꯔꯦꯀꯣ ꯐ꯭ꯂꯣꯇꯔꯁꯦ ꯂꯥꯡꯒꯣꯝ ꯃꯈꯟ ꯃꯈꯟꯅꯦ ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯩꯒꯤ ꯁꯨꯝꯕ ꯈꯣꯏꯗ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯃꯦꯇꯔꯤꯌꯦꯜ ꯈꯔ ꯂꯩꯔꯦ ꯁꯤꯗꯩꯗ ꯆꯦꯟꯖꯔ ꯀꯩꯀꯥ ꯈꯔ ꯂꯩꯔꯦ ꯁ꯭ꯇꯣꯞꯄꯔ ꯑꯗꯒꯤ ꯑꯦꯗꯥꯞꯇꯔ ꯌꯥꯎꯔꯦ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯈꯣꯏ ꯆꯣꯞꯀꯥꯟꯗꯩꯗ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯦꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦꯕ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯃꯦꯆꯤꯟ ꯀꯣ ꯂꯪꯁꯦ ꯃꯁꯥꯒꯤ ꯃꯦꯆꯤꯟꯗꯒꯤ ꯂꯪꯁꯦ ꯁꯤꯗꯩꯗ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯁꯤꯗ ꯄꯨꯊꯣꯛꯐꯝꯁꯤꯗꯩꯗ ꯄꯨꯊꯣꯛꯑꯦ ꯑꯗꯨ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨ ꯁꯤ ꯒꯥꯏꯗ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯐꯥꯎꯅꯕ ꯂꯦꯡꯉꯛꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯪꯕꯤꯔꯝꯕꯅꯤ ꯂꯦꯡꯉꯀꯥꯟꯗꯩꯗ ꯂꯪ ꯃꯇꯣꯟꯁꯦ ꯁꯤꯗ ꯄꯨꯈꯠꯂꯛꯑ ꯃꯇꯨꯡꯗ ꯄꯨꯈꯠꯂꯛꯑꯅꯤ ꯂꯪꯁꯤꯡꯁꯦ ꯐꯥꯎꯔꯦ ꯄꯨꯈꯠꯂꯛꯑꯀꯥꯟꯗꯩꯗ ꯑꯩꯅ ꯃꯇꯣꯟꯗ ꯄꯨꯟꯕꯁꯤꯡꯗꯣ ꯁꯤꯒꯤ ꯂꯪ ꯃꯇꯣꯟꯁꯤꯗꯩꯗ ꯑꯩꯅ ꯀꯩꯀꯩ ꯍꯥꯞꯀꯦ ꯈꯣꯠꯀꯦꯗꯣ ꯑꯩꯒꯤ ꯈꯣꯏ ꯆꯣꯞꯄꯩ ꯁ꯭ꯇꯥꯏꯜꯁꯦ ꯎꯠꯆꯔꯛꯀꯦꯕ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯃꯦꯇꯔꯤꯌꯦꯜ ꯀꯩꯀꯥ ꯑꯩꯅ ꯈꯣꯏ ꯆꯣꯞꯄꯗ ꯁꯤꯖꯤꯟꯅꯩ ꯃꯌꯥꯝꯁꯦ ꯁꯤꯗ ꯁ꯭ꯇꯣꯞꯄꯔ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯁ꯭ꯇꯣꯞꯄꯔ ꯀꯧꯏꯀꯣ ꯃꯔꯨꯁꯦ ꯂꯪꯗ ꯁꯤ ꯀꯣꯠꯂꯒ ꯂꯪꯗ ꯂꯦꯡꯉ ꯍꯥꯞꯅꯕꯅꯦ ꯁꯤ ꯃꯔꯨ ꯃꯌꯥꯝꯁꯦ ꯁ꯭ꯇꯣꯞꯄꯔ ꯑꯃ ꯆꯪꯉꯅꯤ ꯁꯤꯒꯤ ꯁ꯭ꯇꯣꯞꯄꯔꯁꯦ ꯇꯧꯔꯁꯦ ꯁꯤ ꯍꯥꯟꯅ ꯑꯀꯥꯏꯔꯁꯦ ꯑꯗꯒꯤ ꯊꯝꯈ꯭ꯔꯦ ꯑꯗꯒꯤ ꯁ꯭ꯇꯣꯞꯄꯔꯒꯤ ꯃꯊꯛꯇ ꯁꯨꯝꯕ ꯑꯦꯗꯥꯞꯇꯔ ꯑꯃ ꯆꯪꯉꯛꯑꯅꯤꯀꯣ ꯍꯣꯔꯦꯟ ꯂꯥꯡꯒꯣꯝ ꯍꯥꯞꯅꯕ ꯂꯥꯡꯒꯣꯝꯁꯤꯗꯗꯤ ꯂꯥꯡꯒꯣꯝ ꯑꯊꯤꯟꯕꯤ ꯐ꯭ꯂꯣꯇꯔ ꯑꯗꯩ ꯔꯦꯗꯤꯃꯦꯗ ꯂꯥꯛꯄ ꯍꯥꯞꯄ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯃꯣꯗꯤꯐꯥꯏ ꯇꯧꯔꯒ ꯁꯦꯝꯖꯩ ꯑꯗꯨꯁꯨ ꯆꯠꯔꯛꯀꯦ ꯑꯗꯨꯃ ꯍꯥꯞꯅꯕ ꯁꯤꯒꯤ ꯑꯦꯗꯥꯞꯇꯔ ꯑꯃ ꯆꯪꯉꯛꯑꯅꯤ ꯑꯗꯩ ꯑꯦꯗꯥꯞꯇꯔꯁꯤꯒꯤ ꯃꯊꯛꯇ ꯑꯩ ꯗꯕꯜ ꯍꯨꯛꯀꯤ ꯄꯨꯟꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯎꯠꯇꯣꯏꯁꯦ ꯁꯤꯡꯒꯜ ꯍꯨꯛꯀꯤꯁꯨ ꯎꯠꯂꯛꯀꯦꯀꯣ ꯗꯕꯜ ꯍꯨꯛ ꯄꯨꯟ ꯇꯥꯔꯒꯗꯤ ꯁꯤꯡꯒꯜ ꯍꯨꯛ ꯑꯣꯏꯇꯥꯔꯗꯤ ꯂꯪ ꯃꯇꯣꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯝꯕ ꯆꯦꯟꯖꯔ ꯃꯆꯥ ꯑꯃ ꯆꯪꯉꯛꯑꯅꯤ ꯍꯌꯦꯡ ꯗꯕꯜ ꯍꯨꯛ ꯄꯨꯟꯕ ꯌꯥꯅꯕ ꯁꯨꯝꯕ ꯆꯦꯟꯖꯔ ꯃꯆꯥꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯂꯪ ꯃꯇꯣꯟꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯇꯩ ꯀꯩꯀꯥ ꯀꯩꯝ ꯍꯥꯞꯇ꯭ꯔꯤꯀꯥꯟꯗꯩꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯁ꯭ꯇꯣꯞꯄꯔꯁꯦ ꯑꯃ ꯍꯥꯟꯅ ꯍꯥꯞꯄꯤꯔꯅꯦꯕ ꯂꯪꯁꯤꯗ ꯁꯤꯗ ꯂꯦꯡꯉꯦ ꯁ꯭ꯇꯣꯞꯄꯔꯁꯦ ꯆꯤꯡꯖꯜꯂꯛꯑꯅꯤ ꯁ꯭ꯇꯣꯞꯄꯔ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯇꯨ ꯂꯪꯗ ꯁꯤꯗ ꯁ꯭ꯇꯣꯞꯄꯔ ꯑꯃ ꯌꯥꯎꯔꯦ ꯁꯤ ꯆꯤꯡꯈꯠꯄꯤꯔꯣ ꯑꯗꯨꯒ ꯁ꯭ꯇꯣꯞꯄꯔ ꯑꯅꯤꯅ ꯆꯞꯀꯗꯕꯅꯤ ꯁ꯭ꯇꯣꯞꯄꯔ ꯑꯅꯤꯁꯤꯒꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯉꯁꯥꯏ ꯑꯦꯗꯥꯞꯇꯔꯁꯦ ꯁꯤꯒꯤ ꯑꯦꯗꯥꯞꯇꯔꯁꯦ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯁ꯭ꯇꯣꯞꯄꯔ ꯑꯃꯃꯨꯛ ꯍꯥꯞꯀꯗꯕ ꯁ꯭ꯇꯣꯞꯄꯔ ꯑꯃ ꯍꯥꯞꯄꯦ ꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦ ꯁꯤ ꯑꯗꯨꯝ ꯂꯥꯡꯒꯣꯝ ꯍꯥꯞꯄ ꯌꯥꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯨꯝꯕ ꯂꯥꯡꯒꯣꯝꯗ ꯑꯩꯅ ꯉꯁꯥꯏ ꯈꯣꯏ ꯃꯆꯥꯒꯤ ꯄꯣꯜꯒꯤꯗꯩꯗ ꯎꯠꯆꯈꯤꯕꯗꯣ ꯁꯨꯝꯕ ꯂꯥꯡꯒꯣꯝ ꯑꯃ ꯁꯦꯝꯕꯤꯔꯀꯥꯟꯗꯩꯗ ꯌꯦꯇꯨꯝꯅ ꯁꯤꯗ ꯂꯦꯡꯕꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯅꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯁꯤꯅ ꯈꯤꯇꯪ ꯁꯤꯒꯤ ꯀꯥꯟꯅꯕ ꯌꯥꯝ ꯊꯤꯅ ꯂꯩꯀꯣ ꯑꯗꯨ ꯍꯥꯏꯔꯛꯀꯦꯕ ꯑꯗꯣ ꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯝ ꯑꯦꯅꯤ ꯐ꯭ꯂꯣꯇꯔ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯀꯥꯟꯗꯩꯗ ꯁꯤ ꯂꯥꯡꯒꯣꯝ ꯑꯗꯨꯝ ꯑꯣꯏꯔꯦ ꯇꯨ ꯁꯨꯝ ꯍꯥꯞꯆꯤꯜꯂꯀꯥꯟꯗꯩꯗ ꯁꯤ ꯂꯥꯡꯒꯣꯝ ꯑꯗꯨꯝ ꯑꯣꯏꯔꯦ ꯂꯥꯡꯒꯣꯝꯁꯦ ꯑꯗꯨꯝ ꯌꯥꯎꯔꯅꯦꯕ ꯁꯤꯗꯤ ꯂꯥꯡꯒꯣꯝꯁꯦ ꯑꯗꯨꯅ ꯈꯤꯇꯪ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯔꯦ ꯊꯦꯛꯇ ꯂꯣꯏ ꯌꯥꯔꯦ ꯑꯣꯜꯋꯦꯁ ꯁꯤꯒꯤ ꯂꯥꯡꯒꯣꯝꯁꯤꯗꯤ ꯁꯨꯃꯥꯏꯅ ꯌꯨꯡꯅ ꯇꯥꯎꯈꯠꯂꯛꯅꯕ ꯍꯣꯠꯅꯔꯛꯑꯅꯤ ꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯥꯗꯔꯀꯥꯟꯗꯩꯗ ꯏꯁꯤꯡ ꯂꯩꯃꯥꯏꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯌꯨꯡꯅ ꯐꯥꯎꯒꯠꯂꯛꯅꯕ ꯍꯣꯠꯅꯔꯛꯑꯅꯤ ꯁꯤ ꯂꯥꯡꯒꯣꯝꯁꯦ ꯁꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯤꯗ ꯂꯣꯏꯗ꯭ꯔꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯒꯤ ꯗꯕꯜ ꯍꯨꯛ ꯄꯨꯟꯒꯦꯅ ꯗꯕꯜ ꯍꯨꯛ ꯊꯥꯅꯅꯕ ꯈꯣꯏ ꯁꯦꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯨꯝꯕ ꯆꯦꯟꯖꯔ ꯑꯃ ꯆꯪꯉꯦ ꯁꯤꯒꯤ ꯆꯦꯟꯖꯔꯁꯦ ꯑꯩꯅ ꯄꯨꯟꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯀꯃꯥꯏꯅ ꯄꯨꯟꯒꯗꯒꯦꯗꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯎꯠꯆꯔꯛꯀꯦꯀꯣ ꯄꯨꯟꯕꯁꯦ ꯈꯨꯄꯨꯟ ꯃꯌꯥꯝ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯄꯨꯜꯂꯝꯃꯤꯁꯦ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃ ꯄꯨꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯗꯕꯜꯁꯦ ꯁꯨꯃꯥꯏꯅ ꯍꯨꯛꯆꯜꯂꯀꯥꯟꯗꯩꯗ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯄꯨꯟꯕꯤꯒ ꯌꯥꯝ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯃꯨꯛ ꯐꯥꯎꯗꯣꯛꯄ ꯑꯗꯨ ꯄꯨꯜꯂꯔꯣꯏꯒꯦ ꯏꯆꯝ ꯆꯝꯕ ꯈꯨꯄꯨꯟ ꯑꯃ ꯇꯧꯖꯔꯛꯑꯒꯦ
sumaina mai maning je maning mamang haibam leko maning je sigi ai yaw je sigi circle oi ba yaw je sigi na maning oi gadam ne sigi na horan phakto kan dai da asi hang kan dai da sida horan akoi keno double hook ke ga hapchan dai ne sida koi collar nunglar ke ga mi ham nai do sensor da ma ha ko dam ne ado ai sigi am lai ba kupun dai makhan makhan mayam lai am lai ba kupun am pulake sumaina lang je leng ani si ma phokde ko lang je phokdo matung dai da lang je sumaina circle machine amaduna machine nai duna sumaina ani rohum la yet piro mari ai manga we sal leina ko manga yela kan dai da si makhongda akoina ngasai gi sigi makhongda ngasai sumaina ama round am tar je dai da nam phokdok piro jam cham na si sina khwai dagi simple land da keno tare anung kan ba so tat loi do chingen miro haina si chingel le ai pra okay tar tu pam pun gre tu si suna nan thoroi dam ne ai changer yaw tu changer yaw re ngasai gi sidai da akoi ngasai gi stopper hap kre dagi adapter hape langom hape are langom je ko na hang chopom da hap lok thuk lok sin are sum tekan mani na ko sum langom je tekan me adu na nom sin nam dai dang hapa aduga leire adu hoji wa le je only misi ai langom ji gi weight ka chana ga da misi ma hapi ro sigi stopper ji gi mamang dai ta ne sawai da misi ma hapa je adu ai ngasai misi puthok che gi do misi anum sum mapa gi on me yawe de akak pui on me yawe do ai de mapa lore aina hamning gi ba misi gi size tu matung ina aina kak pi rani soina tu je ado misi je ai keno da pan de ne lang du da tang maton je theken mi rani duga masai gi sigi sensor ji gi he mathak si da misi ja pi rani lang subsan mi ro duga aina hamning gi sang do num ron soina yet pi rani sai chaman re misi hap ko be ding sai gi aina single look ta ke duga ado misi je kyam lumhan ningi no kyam to ningi no du de isa isa gi apam de makha pol sile stopper ai lango hapam yaure misi yaure sensor hape ko dei da ga di ai khoi chopam dai da ai khoi je a ting tho kan dei da num smaina lei re ilai re adu nga sai gi ai double look che sile to ai sana punjawni double look ai di double look kuma da di ama spring yaw do kya to gande spring yaw da bi do na hape adu jo ai matang chaw da sema ge saina ngasai gi si sensor dei da hang tu kan dei da ai double look cha pe si pura khoi ma ole to heno adu ngasai gi stopper hape kana na langom je makha thang ma je smaina yam na mi si rom da sing da tham tar ga di horen ai gi si gi langom je horen mathan da smaina ka kara lake adu fix option ga ga na smain to selhan ge are selhan lo ge are langom je adu makha ji sing da ga di selhan ni langom je lang to kan da smain to gi sing da tar kan da mathan da tok la kan da mathak da ai gi mathak ki stopper lebam da dei da aruba thin ma je mathak ki in sana smain to le ani adu ko gi sumba lang nui ai na hamning gi do double look pan ga no chi ma pun ge ko single look te di nga sai ge mai chama ha pe ko adu ga misi ke ga lo yaw jare masagi ko misi lo ha pe na khal je adu ga khoi ji dei da adu di single look double look ti ki sunatre ai single look te di sensor ha pe ma thok ta dam ni na ai ji khoi je si gi ma ton je da khoi je ina pul ne ba single look ki khoi je ai ho ji pun jar ge se atan ani ahum mari manga taru khoi chaw ne taru yele ai de nam tran mari minimum yam da mari di piu ko adai he na khoi du gi matung ina yefam gap phang ta ga de nam manga taru tare am phanam yet pa mi yo ya do ka su kai de sai to ga ai nam khoi je si pun ma ko re se ole si ai khoi je sangmam si le ko nan si ju sope sigi stopper ke ga hapai kana jina nga sagi langom je smain tok lak tu ne stopper eng sai mong da je stopper je smaina matha makha ani hapajina subsal leita di langom je fix orani adu ga sagi makha thangba stopper je thadar ga na ko gi langom je smaina selhan duine langom je smaina si tokla ising mong da ko ji luk khani langom je smain tokla ga ai mathak thang ba dei da pal lai de ne mathak thang ba ji de adu de khoi nga sai gi ama cham ba pol gum da nga sai tum na liang kan dei da langom je khoi smaina ising du lu bu du matung ina smaina singda sanai do adu si da di langom ji dei da par ga singha pe mathok ta de mai mathak thang ba stopper ji dei da khoi na adu gi aru athiam do semani
sumain tor kan da sigi nungai ba ong khangna stopper sigi sumaina sigi setting ji da nungai ba ong khangna kamai tau ge da ising je sigi khoje ji da ge sigi khoje ji da hen lu re khala je ising je adu ta di langom je ai re hen langom je ching khatoi ne lang ji matak ta am langom je singkat pazina akoi ngasai gi fix to balangom moi ta ga di adu duna yam tina khoi job da comfortable o ro nungai ro khoi chom ninga ro ko adu ga sumaina stopper yaw gi ji di stopper je actor ayo gi ching khala ju ai re hen ching khata ga ju ngasai gi mathak thang ba stopper ji di aina khoi je sumaina machine ne yesan ma matam da sumain changi ne machine ji da sai de yaw te ne stopper ji natraga sawai gum da ai di huji ki oina sida leire marak ta pusan gi ni stopper je adu sa tra ga ai lang ba nungai na sang du da maton je yesal kan de ina ka sau du ni machine ha kan de na ta long na lang gi du ni na ode da ngasai gi stopper du pick pani na ngasai gi anom magi ngasai gi keno man guide man je phor kan de da pai gi du ni adu ising da tar ba matung da mai mechanism ding ngasai gi khoi ji lupani langon do takhala ni ising aru bu du matung ina ina mathak ta tham gi ba stopper macha du da langom je pal langon ji yung le je du ne ba adu ne mai ma thong ai lang bagi mong do hape am tang sida ju mayam yeng biro ko ina kitang lap na lang gewa si ko je na lap na lang bai di khar lap na lang ge ta di saina konjil kan de ko na machine je thekal ani ku na phar ni saina duga sain to yang ko tak ta hain to ni duga wis long lang gi do ai over to khulap ti lap kre sida da to je adu sine to je sumain tor kan de yamna stopper yaw ne yam thina advance oi khale na wai di phangam de ko si phangak padagi si ki kana je khoina khangak padagi di pan sine re kuire sine ko sigi stopper je sina ba de langom je makan makan even langom sumba adagi sumba sida pali ba langom ready made array je sumba je si sina madagi si bok to nongai khalak tre ga na isana sajai na wahong tu tor kan de da langom ji wok te da haidi yamna sinno je khar kui hai ta na ko adu na degi nga phab da nungai bi bit che adai ising mai da nga chokwa single hook double hook ta thu bo ji gi chingai na bo gi bit ji ju amoi na nungai asai gi mari chokwa collar da to do hai nan thok pai chance ti sine helani maram di mari pila ni adegi le na nga chok thur kan collar gu mana di heller du sum bit am le na ko amaina ai gi ju am nungai ju bit am ai gi le ja hai ta du na ai ju sum ma prefer to double hook kumje aduga adu ita de lecture ge ne nahan gi akhui gi pokhum doi pijar ge ma'am stopper gi matang da sorok ma su ai gi khoi chop gi style gi pattern je ma'am sorok pang khangmi ne na ko aduga adu ita di pokhum je lecture ge ai gi answer je pi dringai mangoi na aina haidok dringai mangoi na ai ngon da nahan aina wang je hangjara matung dei da comment phaja phaja ma'am pi bi re ko ai gi isil na oi dei alman ma'am na ai di khoi chop gi experience le ro mi ma'am gi pokhum ma'am ju pi bi re moi gi adu hai ba pokhum jing do phaja ba me ko du na ai ma'am da ju khanganing ba ko adu na amtang pathok char ke adu ga ai original answer doi hai na tok jara ge ahan mada aina huji thengna jai je si agent gaming hai ko agent gaming sina hai je bro khoi hong ba pai ba ka su kai da bra khalli maru ori badi nga pha ba hai buduni ko nga pha ba hai buduni khoi khapa matam na timing chana tha buduni darkar ori je khoi tang ma par ga nga hekta yamna pha ba nate huji ki agent gaming na habi je mai je nga pha ba hai buduni darkar le je khoi hang ba hong ba chama nei ado nga jin na ching ba timing cha sana ai khoi na nga khoi adu no khoi senar ga leiba ma changi na ta di khoi je masya lenga thakchal maga nongala ga kai la je ai nga di ya do ma tang jum lai ba dum sang le nei je adu maina to we bro am tina phajai bro gi session je ko thank you adu ga ai horen ai gi ju hajar ge last time am na ju ngai minar je ha ado mathang da ichan kuman ichan ha bi re je ko do nga do so wa lei ta bagi ahong aduna ngamani khang bagi atang maduna so na leiba mafam da tong na ban haire sigi chen kuman jin haibi reje ado chen yam phajai chen thank you adagi tei comment ma'am ju pire ado arun singh aigi bro na comment pibire ade khoi ahong ba pai bagi maram do aigi mota
ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯖꯕꯗꯀꯣ ꯍꯥꯏꯕꯗ ꯃꯥꯅ ꯍꯥꯏꯁꯦ ꯑꯍꯥꯟꯕꯗ ꯉꯥ ꯃꯈꯜꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯂꯩꯕ ꯉꯥꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯏ ꯑꯍꯣꯡꯕ ꯁꯤꯖꯤꯟꯅꯕꯅꯤ ꯁꯤꯅꯤ ꯑꯅꯤꯁꯨꯕ ꯃꯣꯠꯇ ꯉꯥꯗꯨ ꯀꯤꯂꯣ ꯑꯃ ꯑꯅꯤꯒꯤ ꯉꯥ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯤꯂꯣ ꯑꯃ ꯑꯅꯤꯗꯩ ꯍꯦꯟꯅ ꯆꯥꯎꯕ ꯉꯥ ꯂꯩꯔꯝꯃꯣꯏ ꯑꯣꯏꯕꯅꯤꯅ ꯑꯍꯣꯡꯕꯅ ꯌꯥꯔꯅꯤꯅ ꯇꯧꯕꯅꯦ ꯁꯤꯅꯤ ꯑꯗꯩ ꯄꯨꯈ꯭ꯔꯤꯗꯣ ꯏꯁꯤꯡ ꯂꯨꯗꯕ ꯑꯗꯨꯒ ꯃꯄꯥꯜ ꯑꯗꯨ ꯃꯣꯠꯇꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯍꯣꯏ ꯕ꯭ꯔꯣ ꯃꯄꯥꯟ ꯃꯣꯠꯂꯗꯤ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯑꯔꯤꯡꯕ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅꯅꯦꯕ ꯏꯁꯤꯡ ꯂꯨꯕ ꯂꯨꯗꯕꯩꯁꯦ ꯑꯗꯨꯝ ꯁꯤ ꯕ꯭ꯔꯣ ꯑꯩ ꯍꯣꯔꯦꯟ ꯄꯥꯎꯈꯨꯝꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯊꯝꯖꯔꯒꯦ ꯕ꯭ꯔꯣꯒꯤꯁꯤꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯑꯦꯛꯅꯣꯂꯦꯖ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯀ꯭ꯔꯦꯖꯤ ꯑꯦꯟꯖꯦꯜ ꯌꯥꯝ ꯊꯨꯅ ꯄꯥꯖꯔꯛꯀꯦ ꯃꯇꯝ ꯌꯥꯝ ꯁꯥꯡꯗꯅꯕꯀꯣ ꯀ꯭ꯔꯦꯖꯤ ꯑꯦꯟꯖꯦꯜꯅ ꯍꯥꯏꯔꯤꯁꯦ ꯑꯇꯥꯡꯕ ꯑꯍꯣꯡꯕ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯈꯨꯠꯆꯥꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯗꯨ ꯆꯣꯞꯄꯅꯤ ꯑꯇꯥꯡꯕ ꯗ ꯐꯥꯒꯗꯕ ꯉꯥꯗꯣ ꯑꯍꯣꯡꯕꯗꯨꯅꯁꯨ ꯐꯥꯒꯅꯤ ꯍꯥꯏ ꯀ꯭ꯔꯦꯖꯤ ꯑꯦꯟꯖꯦꯜ ꯌꯥꯝ ꯐꯖꯅ ꯀꯃꯦꯟ ꯄꯤꯔꯨꯔꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯇꯥꯡꯕ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯩꯒꯤ ꯈꯨꯠꯆꯥꯕꯤ ꯍꯣꯏ ꯈꯣꯏꯖꯩꯗꯁꯨ ꯌꯥꯎꯋꯦꯀꯣ ꯑꯩꯁꯨ ꯈꯣꯏꯖꯩ ꯃꯌꯥꯝ ꯃꯔꯝꯗꯩꯗ ꯁꯤ ꯑꯍꯣꯡꯕ ꯑꯇꯥꯡꯕ ꯍꯥꯏꯕ ꯂꯩꯇꯦ ꯁꯤ ꯈꯣꯏꯖꯩꯁꯦ ꯄꯥꯏꯈ꯭ꯔꯗꯤ ꯌꯥꯔꯦꯅ ꯑꯩꯈꯣꯏꯅ ꯈꯣꯏꯖꯩ ꯑꯃꯇꯪ ꯄꯨꯔꯀꯥꯟꯗꯩꯗ ꯉꯁꯤꯁꯦ ꯆꯨꯝꯅ ꯁꯨꯝ ꯉꯥ ꯐꯥ ꯏꯃꯥꯟꯅꯕꯒꯤ ꯐꯥꯔꯝꯗ ꯚꯥꯏ ꯉꯥ ꯐꯥꯔꯨꯁꯤ ꯂꯥꯛꯑꯣꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯣꯏꯖꯩ ꯑꯃꯈꯛ ꯄꯨꯔ ꯆꯠꯀꯗꯕꯁꯦ ꯑꯇꯥꯡꯕ ꯑꯍꯣꯡꯕ ꯀꯌꯥꯃꯨꯛ ꯊꯤꯔꯣꯏꯕ ꯃꯤꯁꯦ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯈꯣꯏꯖꯩ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯍꯦꯛꯇ ꯇꯥꯞꯄꯥꯏ ꯑꯗꯨ ꯉꯥꯟꯅ ꯆꯠꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯩꯁꯨ ꯂꯩꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯗꯒꯤ ꯃꯊꯪꯗ ꯏꯕꯣꯇꯣꯝꯕꯤ ꯀꯩꯁꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯏꯕꯣꯇꯣꯝꯕꯤꯅꯦ ꯁꯤꯗꯤ ꯈꯪꯉꯦ ꯀꯀꯥ ꯈꯨꯔꯨꯝꯖꯔꯤ ꯀꯀꯥꯒꯤ ꯀꯃꯦꯟ ꯄꯥꯖꯔꯛꯑꯒꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯣꯏ ꯑꯍꯣꯡꯕ ꯑꯇꯥꯡꯕ ꯊꯣꯏꯗꯣꯛꯅ ꯈꯦꯠꯅꯕ ꯂꯩꯇꯦ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯀꯀꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯉꯥ ꯆꯥꯎꯕ ꯄꯤꯛꯄ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯊꯨꯔꯛꯄ ꯃꯇꯝꯗ ꯍꯥꯏꯒꯠꯄꯗ ꯉꯥꯗꯨꯅ ꯆꯩꯅꯥ ꯐꯪꯕꯒꯤ ꯈꯥꯡꯗꯨꯅ ꯆꯦꯟꯕ ꯑꯗꯨ ꯃꯦꯆꯤꯟ ꯑꯗꯨ ꯂꯨꯖ ꯑꯣꯏꯅ ꯊꯝꯂꯒ ꯀꯣꯟꯅ ꯑꯦꯗꯖꯁ ꯇꯧꯗꯨꯅ ꯉꯥ ꯅꯥꯟꯊꯣꯛꯇꯅ ꯐꯥꯕ ꯑꯍꯣꯡꯕ ꯈꯣꯏꯖꯩꯁꯨ ꯑꯗꯨꯝ ꯌꯥꯏ ꯈꯜꯂꯤ ꯅꯦꯠꯇꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯉꯥꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯀꯀꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤꯔꯛꯑꯦ ꯁꯤꯗꯤ ꯀꯀꯥꯅ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯥꯕꯤꯔꯣꯀꯣ ꯑꯩ ꯎꯕꯤꯔꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯉꯥ ꯐꯥꯕꯁꯤꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯗꯣ ꯉꯥ ꯑꯆꯧꯕ ꯄꯤꯛꯄ ꯀꯩꯀꯥ ꯀꯩꯝ ꯈꯪꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯈꯣꯏꯖꯩ ꯑꯍꯣꯡꯕꯗ ꯉꯥ ꯑꯆꯧꯕ ꯊꯨꯔꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟ ꯀꯩꯀꯥ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯤ ꯇꯥꯔꯒꯗꯤ ꯉꯥ ꯅꯥꯟꯊꯣꯛꯅꯤꯡꯉꯥꯏ ꯃꯔꯝ ꯑꯣꯏꯗꯦ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯉꯥꯁꯤꯅ ꯐꯖꯅ ꯏꯔꯦꯟꯖꯅ ꯉꯥꯒ ꯋꯥꯍꯜꯂꯒ ꯐꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯦꯠ ꯑꯃꯅ ꯀꯣꯠꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯥꯕ ꯌꯥꯏꯁꯤꯅꯤ ꯀꯀꯥ ꯊꯦꯡꯛ ꯌꯨ ꯀꯀꯥ ꯈꯨꯔꯨꯝꯖꯔꯤ ꯀꯀꯥ ꯑꯗꯒꯤ ꯃꯊꯪꯗ ꯁꯤꯅ ꯖꯣꯟꯁꯟ ꯂꯣꯡꯖꯝ ꯃꯥꯒꯤ ꯖꯣꯟꯁꯟꯅ ꯁꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯩꯗ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯃꯦꯟꯅꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯡꯉꯤꯔꯛꯄꯁꯤꯗꯩꯗ ꯑꯩꯒꯤ ꯁꯨꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯒꯤ ꯑꯟꯁꯔ ꯑꯗꯨꯁꯨ ꯖꯣꯟꯁꯟꯒꯤꯁꯦ ꯑꯩ ꯄꯥꯔꯕꯅꯤꯅ ꯑꯩ ꯄꯥꯖꯔꯛꯑꯒꯦ ꯖꯣꯟꯁꯟ ꯂꯣꯡꯖꯝ ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯥ ꯑꯆꯧꯕ ꯐꯥꯕꯒꯤ ꯑꯥꯏꯗꯤꯌꯥ ꯈꯔ ꯄꯤꯕꯤꯔꯛꯄꯒꯤ ꯑꯩꯁꯨ ꯈꯣꯏ ꯄꯣꯜ 4 ꯂꯩ ꯉꯥ ꯃꯆꯥ ꯃꯆꯥꯗꯤ ꯐꯥꯕ ꯑꯗꯨꯝ ꯍꯩ ꯎꯀꯥꯕꯤ ꯉꯥꯃꯨ ꯐꯥꯎ ꯉꯥ ꯐꯥꯕꯗꯤ ꯂꯣꯏꯅ ꯍꯩ ꯉꯥ ꯑꯆꯧꯕ ꯐꯥꯕꯒꯤ ꯀꯌꯥ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯖꯣꯟꯁꯟ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯤ ꯑꯩꯅꯒ ꯚꯤꯗꯤꯑꯣꯒ ꯃꯇꯦꯛ ꯑꯃꯒ ꯁꯨꯃꯥꯏꯅ ꯁꯦꯝꯖꯔꯒ ꯖꯣꯟꯁꯟ ꯍꯣꯏꯅꯒ ꯌꯦꯡꯕꯤꯗꯅ ꯑꯗꯒꯤ ꯀꯥꯟꯅꯩꯒ ꯈꯟꯕꯁꯦ ꯊꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯖꯣꯟꯁꯟ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯊꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯇꯥꯕꯅꯦ ꯑꯗꯣ ꯖꯣꯟꯁꯟ ꯑꯗꯨꯝ ꯈꯣꯏ ꯆꯣꯞꯄꯁꯤꯗꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯍꯩꯔꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯈꯣꯏ ꯆꯣꯞꯄꯁꯤꯗꯤ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯕ ꯌꯥꯝ ꯂꯨꯕ ꯑꯥꯔꯠ ꯐꯣꯝ ꯅꯠꯇꯦꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯜ ꯈꯣꯏꯖꯩ ꯆꯣꯞꯄ ꯑꯗꯒꯤ ꯗ ꯉꯥ ꯐꯥꯕ ꯍꯩꯔꯤꯗꯣ ꯑꯗꯨꯗꯨꯅ ꯁꯐꯤꯁꯦꯟꯅꯦ ꯑꯗꯨꯝ ꯑꯗꯨꯗꯨ ꯍꯩꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯃꯦꯆꯤꯟꯒꯨꯝꯕ ꯁꯨꯃꯥꯏꯅ ꯃꯦꯆꯤꯟ ꯌꯥꯎꯕ ꯈꯣꯏꯖꯩꯁꯤꯗꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯋꯥꯅꯦ ꯑꯍꯩꯕ ꯃꯤ ꯑꯃꯒ ꯆꯨꯝꯕ ꯆꯣꯞꯄ ꯐꯖꯅ ꯍꯩꯕ ꯃꯤ ꯑꯃꯒ ꯅꯣꯡꯃꯈꯛ ꯈꯣꯏ ꯆꯣꯞꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯖꯣꯟꯁꯟ ꯍꯣꯏꯁꯨ ꯂꯣꯏ ꯍꯩꯅꯤ ꯑꯇꯩ ꯍꯩꯇ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏ ꯍꯩꯅꯤꯕ ꯏꯂꯥꯏ ꯂꯥꯏꯕ ꯄꯣꯠꯅꯦ ꯈꯪꯕ ꯑꯗꯣ ꯅꯤꯌꯣꯝꯗꯨ ꯈꯪꯗꯕꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯗꯅꯀꯣ ꯇꯦꯛꯈꯤꯗ꯭ꯔꯥ ꯑꯗꯨ ꯇꯧꯕꯗ ꯌꯥꯝꯅ ꯄꯥꯈꯠꯄꯅꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯈꯠꯂꯦ ꯅꯍꯥꯟꯋꯥꯏ ꯑꯗꯨꯗꯨꯅ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯁꯨꯝꯕꯗ ꯑꯍꯣꯡꯕ ꯑꯀꯟꯕ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯁꯣꯂꯤꯠ ꯈꯣꯏꯖꯩ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯗ ꯇꯝꯃꯣ ꯃꯦꯆꯤꯟ ꯑꯃ ꯑꯗꯒꯤ ꯍꯥꯞꯄꯒ ꯂꯪꯕ ꯑꯗꯩ ꯍꯨꯟꯕ ꯁꯤꯖꯤꯟꯅꯕ ꯁꯣꯂꯤꯠꯅ ꯑꯃ ꯂꯩꯕꯅꯦ ꯑꯍꯣꯡꯕ ꯂꯨꯄꯥ 700-900 ꯈꯣꯏꯖꯩꯗ ꯑꯗꯨꯈꯛ ꯄꯤꯕꯅꯦ ꯃꯦꯆꯤꯟ 500-400 ꯄꯤꯕ ꯑꯃ ꯂꯩꯔꯣ ꯑꯗꯨꯗꯨꯒ ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯔꯣ ꯌꯥꯔꯦ ꯇꯨꯔꯦꯟꯗ ꯄꯨꯂꯪ ꯂꯪꯕ ꯄꯨꯛꯇꯝ ꯇꯝꯃꯣ ꯑꯗꯨ ꯈꯔ ꯉꯥ ꯈꯔ ꯅꯥꯟꯊꯣꯛꯑꯒ ꯈꯣꯏ ꯆꯣꯞꯄꯁꯤꯗꯤ ꯉꯥ ꯈꯔ ꯅꯥꯟꯊꯣꯛꯄ ꯈꯣꯏ ꯈꯔ ꯇꯠꯄ ꯇꯧꯔꯒ ꯍꯦꯟꯅꯁꯨ ꯍꯩꯕꯅꯦ ꯑꯗꯨꯒ ꯖꯣꯟꯁꯟꯒꯤ ꯀꯃꯦꯟꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩꯔꯦ ꯈꯣꯏ ꯆꯣꯞꯄꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯩꯔꯦ ꯀꯥꯏꯅ ꯃꯨ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯞꯗꯦꯠ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯃꯆꯤꯟꯖꯥꯛꯀꯁꯦ ꯑꯐꯕ ꯀꯩꯀꯥ ꯑꯗꯨꯝ ꯂꯥꯛꯇꯕ ꯅꯠꯇꯦ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯍꯪꯕ ꯀꯟꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯣꯏ ꯆꯣꯞꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯍꯪꯖꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯣꯏ ꯆꯣꯞꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯅ ꯐꯥꯗ꯭ꯔꯀꯥꯟꯗꯩꯗ ꯃꯤ ꯑꯃ ꯃꯊꯟꯇ ꯄꯄꯥ ꯐꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕ ꯑꯩꯁꯨ ꯌꯥꯝ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯃꯤ ꯑꯃꯅ ꯄꯄꯥ ꯐꯥꯔꯤ ꯃꯤꯗꯩꯗ ꯑꯩꯅ ꯍꯩꯔꯦꯅ ꯃꯨꯛꯇꯅ ꯂꯩꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯃꯉꯣꯟꯗ ꯆꯪꯉꯀꯥꯟꯗꯩꯗ ꯏꯌꯥꯝꯕ ꯅꯠꯇ꯭ꯔ ꯚꯥꯏ ꯅꯪꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯐꯥꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯔꯤ ꯃꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯥꯛꯄ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯃꯅꯨꯡꯗ ꯍꯌꯦꯡ ꯈꯣꯏ ꯆꯣꯞꯄ ꯍꯧꯔꯀꯥꯟꯗ ꯈꯪꯉꯅꯤ
ꯑꯗꯣ ꯍꯪꯕ ꯑꯃ ꯆꯪꯉꯦꯕ ꯃꯤꯉꯣꯟꯗ ꯑꯗꯒꯤ ꯈꯣꯏ ꯌꯣꯜꯂꯤꯕ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝꯁꯦ ꯕꯖꯥꯔꯗ ꯇꯧꯔꯤꯕ ꯁꯤꯡꯖꯃꯩꯗ ꯇꯧꯔꯤꯕ ꯋꯥꯡꯈꯩꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯩꯗ ꯃꯣꯏꯁꯨ ꯑꯗꯨꯝ ꯅꯣꯏ ꯂꯥꯛꯄꯗ ꯍꯔꯥꯎꯅꯤꯀꯣ ꯑꯗꯨꯝ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯪꯖꯤꯜꯂꯣ ꯃꯥ ꯏꯌꯥꯝꯕꯅ ꯑꯗ ꯑꯩꯁꯨ ꯌꯥꯝ ꯍꯪꯉꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯥꯛꯂꯛꯑꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯅꯤ ꯉꯁꯤ ꯑꯩꯅꯒ ꯚꯤꯗꯤꯑꯣꯒ ꯅꯝꯈꯠꯂꯛꯏꯁꯦ ꯑꯗꯣ ꯖꯣꯟꯁꯟ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯃꯊꯪꯗ ꯁꯤꯒ ꯆꯥꯟꯅꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯅꯟ ꯁꯤꯡ ꯑꯩꯒꯤ ꯕ꯭ꯔꯣꯗꯨꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯉꯥ ꯑꯆꯧꯕ ꯂꯩꯇꯕꯒꯤꯅꯤ ꯑꯍꯣꯡꯕ ꯈꯣꯏ ꯆꯣꯞꯄꯤꯗꯣ ꯍꯥꯏꯗꯤ ꯀꯤꯂꯣ 2-3 ꯐꯥꯎꯗꯤ ꯑꯍꯣꯡꯕ ꯈꯣꯏꯅ ꯑꯗꯨꯝ ꯐꯥꯕ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗꯩꯗ ꯃꯐꯝꯁꯨ ꯅꯥꯜꯂꯦ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯌꯥꯝꯅ ꯍꯧꯗꯕꯒꯤꯅꯤ ꯅꯥꯄꯤ ꯌꯥꯝ ꯁꯣꯡꯕꯗꯗꯤ ꯑꯇꯥꯡꯕ ꯈꯣꯏꯅ ꯃꯄꯥꯡꯒꯜ ꯍꯦꯟꯕꯅꯤꯅ ꯅꯥꯄꯤ ꯁꯤꯡꯅꯥ ꯌꯥꯝ ꯍꯧꯕꯗꯗꯤ ꯅꯪꯅ ꯍꯧꯗꯕꯅꯤꯅ ꯅꯪꯅ ꯑꯍꯣꯡꯕ ꯈꯣꯏ ꯑꯣꯏꯅ ꯆꯣꯞꯄꯤꯗꯣ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩꯒꯤ ꯑꯅꯟ ꯁꯤꯡ ꯑꯩ ꯕ꯭ꯔꯣꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯅꯥꯄꯤꯒꯨꯝꯕ ꯌꯥꯝ ꯇꯧꯔꯗꯤ ꯌꯥꯝꯅ ꯆꯤꯡꯊꯠꯅꯒꯗꯕꯗꯗꯤ ꯈꯣꯏꯖꯩ ꯑꯀꯟꯕꯁꯨ ꯃꯊꯧ ꯇꯥꯏꯀꯣ ꯑꯗ ꯂꯪ ꯑꯀꯟꯕ ꯀꯩꯀꯥ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯃꯗꯤ ꯑꯩꯒꯤ ꯕ꯭ꯔꯣꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯉꯥ ꯀꯤꯂꯣ 2-3 ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯇꯕꯒꯤ ꯑꯍꯣꯡꯕꯗꯨꯅ ꯌꯥꯔꯅꯦꯅ ꯐꯥꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯕ꯭ꯔꯣꯒꯤ ꯀꯃꯦꯟꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯁꯨ ꯗꯃꯥ ꯂꯩꯌꯦꯕ ꯕ꯭ꯔꯣꯅ ꯈꯜꯂꯤꯃꯥꯏꯅ ꯕ꯭ꯔꯣꯒꯤꯁꯦ ꯂꯥꯟꯗꯦ ꯁꯤꯗꯩꯗ ꯑꯔꯥꯟꯕ ꯑꯃꯨꯛ ꯂꯩꯇꯦ ꯃꯥꯒꯤ ꯍꯦꯕꯤꯠ ꯃꯥꯒꯤ ꯁ꯭ꯇꯥꯏꯜ ꯂꯣꯏ ꯈꯦꯠꯅꯩ ꯍꯥꯏꯖꯩ ꯑꯗꯨꯗꯨꯅ ꯑꯗꯣ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯖꯩꯑꯕ ꯂꯥꯁꯇ ꯍꯥꯏꯖꯔꯛꯑꯒꯦ ꯃꯊꯪꯗ ꯑꯩꯒꯤ ꯕ꯭ꯔꯣ ꯂꯝꯖꯤꯡꯕ ꯃꯨꯇꯨꯝꯒꯤ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯄꯥꯃꯤꯟꯅꯔꯁꯦ ꯂꯝꯖꯤꯡꯕꯅ ꯃꯨꯇꯨꯝꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯗꯤ ꯈꯪꯗꯦ ꯈꯣꯏꯖꯩꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯐꯥꯝꯗꯨꯗ ꯂꯩꯕ ꯉꯥꯗꯣ ꯑꯍꯣꯡꯕ ꯈꯣꯏꯖꯩꯗꯨꯅ ꯐꯥꯕꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯉꯥ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤ ꯍꯥꯏꯁꯦ ꯃꯥ ꯍꯥꯏꯁꯦ ꯐꯥꯝꯗꯨꯗ ꯂꯩꯔꯤꯕ ꯉꯥꯗꯨꯅ ꯀꯝꯐꯣꯔꯇꯦꯕꯜ ꯍꯥꯏꯗꯤ ꯉꯥ ꯃꯆꯥ ꯂꯩꯔꯝꯒꯅꯤ ꯈꯣꯏꯖꯩ ꯑꯍꯣꯡꯕꯗꯨꯅ ꯐꯥꯕ ꯌꯥꯕ ꯑꯗꯨꯒꯤ ꯑꯣꯏꯕ ꯌꯧꯔꯝꯒꯅꯤ ꯌꯥꯝ ꯁꯝꯅ ꯄꯤꯔꯦ ꯕ꯭ꯔꯣ ꯂꯝꯖꯤꯡꯕ ꯃꯨꯇꯨꯝ ꯊꯦꯡꯛ ꯌꯨ ꯃꯨꯇꯨꯝꯁꯦ ꯑꯩꯒꯁꯨ ꯃꯥꯟꯅꯔꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯊꯣꯛꯑꯦ ꯑꯗꯒꯤ ꯁꯤꯗꯩꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯃꯦꯟ ꯈꯔ ꯄꯤꯖꯈ꯭ꯔꯦ ꯑꯗꯣ ꯑꯇꯩ ꯀꯃꯦꯟꯁꯤꯡꯗꯤ ꯁꯨꯝ ꯑꯩ ꯄꯥꯕꯗꯤ ꯌꯥꯝ ꯄꯥꯅꯤꯡꯉꯦ ꯍꯌꯦꯡ ꯇꯣꯉꯥꯟꯅ ꯀꯃꯦꯟꯗꯪ ꯄꯥꯕꯒꯤ ꯑꯩ ꯑꯃꯨꯛ ꯁꯦꯝꯃꯛꯀꯦꯀꯣ ꯉꯁꯤꯒꯤꯗꯤ ꯑꯇꯩ ꯑꯇꯩ ꯃꯃꯥꯡꯗ ꯌꯥꯎꯈ꯭ꯔꯕ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯐꯥꯎꯗ ꯑꯩꯅ ꯁꯝꯕ ꯍꯩꯇꯕꯗꯒꯤ ꯀꯃꯥꯏꯅ ꯇꯦꯟꯁꯤꯟꯗꯣꯏꯅꯣ ꯈꯪꯗꯕꯗꯒꯤ ꯃꯤꯅꯤꯠ 50 ꯃꯌꯥ ꯐꯤꯂꯝ ꯑꯃꯒꯤ ꯇꯥꯏꯞ ꯁꯥꯡꯒꯠꯂꯛꯑꯦ ꯌꯨꯇꯨꯕꯇ ꯀꯌꯥ ꯃꯦꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯕ ꯑꯩꯁꯨ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯅꯁꯨ ꯍꯩꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯍꯥꯏꯕ ꯍꯧꯔꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯛꯅꯤꯡꯕꯝꯗꯣ ꯀꯛꯐꯝꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤꯁꯨ ꯑꯗꯨꯝ ꯁꯥꯡꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯔꯤꯈꯩ ꯀꯛꯊꯠꯂꯅꯤ ꯉꯁꯤꯗꯤ ꯑꯗꯣ ꯑꯦꯅꯤꯋꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯎꯈꯨꯝꯗꯣ ꯂꯥꯛꯆꯔꯒꯦ ꯉꯁꯥꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯀꯥꯟꯗꯩꯗ ꯈꯣꯏ ꯑꯍꯣꯡꯕꯅ ꯌꯥꯕꯩꯅꯤ ꯑꯗꯨꯅꯤ ꯑꯗꯥꯏꯅꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯇꯥꯕꯤꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯖꯔꯤꯕ ꯀꯃꯦꯟꯗꯣ ꯑꯩ ꯄꯤꯖꯔꯛꯑꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯠ ꯑꯣꯏꯅ ꯄꯥꯏꯖꯔꯤꯕ ꯈꯣꯏꯁꯦ ꯁꯤ ꯁ꯭ꯄꯤꯅꯤꯡ ꯐꯤꯁꯤꯡ ꯔꯣꯗꯇꯨꯅꯤꯀꯣ ꯁꯤꯒꯨꯝꯕ ꯇꯥꯏꯞ ꯁꯤꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯑꯦꯅꯤ ꯁ꯭ꯄꯤꯅꯤꯡ ꯐꯤꯁꯤꯡ ꯔꯣꯗ ꯑꯩꯒꯤꯁꯦ ꯑꯣꯜꯃꯣꯁ ꯂꯨꯄꯥ 2,000 ꯄꯤꯕ ꯈꯣꯏꯖꯩꯗꯨꯅꯤ ꯁꯤꯗ ꯍꯦꯟꯅ ꯇꯥꯡꯕꯁꯨ ꯁꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯅꯤ ꯍꯥꯏꯗꯤ ꯀꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗ ꯈꯦꯠꯅꯔꯛꯄꯩ ꯋꯥꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩꯒꯤ ꯈꯨꯠ ꯌꯦꯠꯅ ꯄꯥꯏꯖꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯇꯦꯂꯦꯁꯀꯣꯄꯤꯛ ꯐꯤꯁꯤꯡ ꯔꯣꯗꯇꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯁꯤꯅ ꯑꯍꯣꯡꯕꯅꯦꯅ ꯄꯥꯔꯁꯦ ꯁꯤꯒꯨꯝꯕꯁꯦ ꯇꯦꯂꯦꯁꯀꯣꯄꯤꯛꯇꯁꯨ ꯌꯥꯝ ꯇꯥꯡꯕꯗꯤ ꯂꯩ ꯑꯗꯣ ꯇꯦꯂꯦꯁꯀꯣꯄꯤꯛ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩꯉꯣꯟꯗ ꯂꯩꯖꯩꯁꯦ ꯑꯍꯣꯡꯕꯁꯦ ꯅꯍꯥꯟꯒꯤ ꯈꯣꯏ ꯆꯣꯞꯄꯨꯕꯗꯨꯒꯤ ꯃꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯑꯍꯣꯡꯕꯅꯦꯕ ꯑꯩꯅ ꯅꯨꯃꯤꯠꯇꯨ ꯆꯣꯞꯄꯤꯗꯣ ꯑꯗꯒꯤ ꯁꯤꯒ ꯈꯣꯏꯖꯩ ꯑꯃꯅꯤꯒꯅꯦ ꯑꯩꯅ ꯆꯣꯞꯄꯤꯗꯣ ꯑꯍꯣꯡꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯑꯩ ꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒꯦ ꯑꯍꯣꯡꯕꯗ ꯑꯇꯥꯡꯕꯗ ꯁꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯔꯦ ꯑꯗꯣ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯈꯣꯏ ꯆꯣꯞꯆꯕꯒꯤ ꯃꯔꯝꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯒꯤ ꯈꯣꯏ ꯆꯣꯞꯄꯒꯤ ꯁ꯭ꯇꯥꯏꯜꯗꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯒ ꯂꯥꯡꯒꯣꯝ ꯉꯥꯛꯇꯅꯤ ꯆꯣꯞꯄꯤꯗꯣ ꯑꯗꯣ ꯂꯥꯡꯒꯣꯝꯁꯤꯡꯁꯦ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯇꯣꯞꯄꯔꯒ ꯍꯥꯞꯄ ꯀꯥꯟꯗ ꯑꯩꯗꯤ ꯑꯦꯇꯦꯁ ꯇꯧꯏ ꯈꯣꯠꯂꯦꯅ ꯑꯦꯇꯦꯁ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯞꯄꯔ ꯍꯥꯞꯄ ꯀꯥꯟꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯂꯥꯡꯒꯣꯝꯁꯤꯗ ꯁ꯭ꯇꯣꯞꯄꯔ ꯇꯧꯔ ꯍꯥꯞꯄꯤꯁꯦ ꯁꯨꯝ ꯂꯥꯡꯒꯣꯟ ꯍꯨꯛꯆꯟꯕꯤ ꯑꯦꯗꯥꯞꯇꯔ ꯌꯥꯎꯕ ꯂꯥꯡꯒꯣꯝꯁꯦ ꯁꯤꯖꯤꯟꯅꯩꯌꯦꯅ ꯑꯗꯨꯗꯨꯅ ꯈꯣꯏꯖꯩ ꯁꯨꯝꯕ ꯇꯦꯂꯦꯁꯀꯣꯄꯤꯛ ꯐꯤꯁꯤꯡ ꯔꯣꯗ ꯑꯍꯣꯡꯕ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯗ ꯄꯥꯜꯂꯤꯕ ꯒꯥꯏꯗꯁꯤꯡꯁꯦ ꯃꯇꯣꯟꯗ ꯍꯥꯏꯔꯤꯁꯤꯅ ꯈ꯭ꯋꯥꯏ ꯌꯥꯝꯅ ꯃꯅꯨꯡꯒꯤꯗꯤ ꯂꯣꯏ ꯂꯥꯎꯔꯝꯃꯅꯤ ꯁꯨꯝꯕ ꯃꯇꯣꯟꯗ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯒꯥꯏꯗꯁꯤꯡꯁꯦ ꯂꯣꯏ ꯂꯥꯎꯋꯦꯕ ꯁꯨꯝꯕꯗꯗꯤ ꯒꯥꯏꯗ ꯑꯔꯥꯎꯕꯁꯦ ꯒꯥꯏꯗꯁꯦ ꯂꯥꯎꯋꯦꯕ ꯍꯥꯏꯗꯤ ꯃꯈꯨꯟꯁꯦ ꯂꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯩꯁꯨ ꯃꯅꯨꯡꯒꯤꯁꯨ ꯑꯗꯨꯝ ꯂꯥꯎꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕꯗ ꯄꯥꯜꯂꯤꯕ ꯁꯤꯒꯨꯝꯕ ꯈꯣꯏꯖꯩꯁꯤꯗꯩꯗ ꯁ꯭ꯄꯤꯅꯤꯡ ꯐꯤꯁꯤꯡ ꯔꯣꯗꯀꯨꯝꯕ ꯁꯤꯒꯨꯝꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯄꯥꯟꯗ ꯉꯥ ꯃꯆꯥ ꯐꯥꯕ ꯈꯣꯠꯄ ꯑꯗꯩ ꯉꯥ ꯑꯆꯧꯕ ꯐꯥꯔꯁꯨ ꯅꯨꯡꯉꯥꯏ ꯆꯣꯞꯄꯒꯤ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯗꯨꯗꯩꯗ ꯑꯔꯥꯞꯄꯗ ꯂꯪꯉꯒ ꯑꯩ ꯀꯥꯁꯇꯤꯡ ꯇꯧꯔꯀꯥꯟꯗꯩꯗ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯐꯨꯠ 30 ꯂꯪꯊꯣꯛꯑꯀꯥꯟꯗꯩꯗ ꯆꯣꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤꯁꯦ ꯅꯨꯡꯉꯥꯏꯔꯛꯑꯔꯣꯏ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦꯗꯅ ꯁ꯭ꯇꯣꯞꯄꯔꯁꯤꯡꯁꯦ ꯏꯁꯤꯡ ꯂꯨꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯣꯞꯄꯔꯁꯤꯡꯁꯦ ꯃꯊꯛꯇ ꯆꯤꯡꯈꯠꯄꯤꯌꯨ ꯂꯥꯡꯒꯣꯝꯗꯤ ꯁꯨꯃꯥꯏꯅ ꯃꯇꯣꯟꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯒ ꯂꯪꯊꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯑꯥꯗ ꯐꯨꯠ ꯂꯥꯎ ꯇꯥꯎꯔꯀꯥꯟꯗ ꯃꯤꯁꯤ ꯂꯨꯞꯊꯈ꯭ꯔꯅꯤ ꯂꯥꯡꯒꯣꯜ ꯇꯥꯎꯈꯠꯂꯛꯑꯅꯤ ꯂꯥꯡꯒꯣꯜ ꯇꯥꯎꯕꯁꯤꯅ ꯂꯥꯡꯒꯣꯜꯅ ꯄꯟꯗꯣꯏꯁꯤꯅ ꯃꯊꯛ ꯊꯪꯕ ꯁ꯭ꯇꯣꯞꯄꯔꯗꯨꯗ ꯄꯟꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯁꯤꯗ ꯃꯥꯒꯤ ꯒꯥꯏꯗꯁꯤꯡꯁꯦ ꯁꯤꯒꯤ
ꯁꯨꯝꯕ ꯈꯣꯏꯖꯩꯁꯤꯡꯒꯤ ꯒꯥꯏꯗꯁꯤꯡꯁꯤꯗꯤ ꯃꯈꯨꯟꯁꯦ ꯂꯣꯏ ꯈꯨꯕꯅꯤꯅ ꯁ꯭ꯇꯣꯞꯄꯔꯁꯦ ꯁꯥꯏꯖ ꯑꯃꯈꯛꯇꯅꯤꯀꯣ ꯂꯥꯛꯏꯁꯦ ꯁ꯭ꯇꯣꯞꯄꯔ ꯍꯧꯖꯤꯛ ꯂꯣꯏ ꯐꯪꯉꯝꯅꯦ ꯁ꯭ꯇꯣꯞꯄꯔꯁꯦ ꯑꯗꯣ ꯁ꯭ꯇꯣꯞꯄꯔꯁꯦ ꯑꯩꯈꯣꯏꯅ ꯄꯥꯟꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯩ ꯃꯌꯥꯝꯗ ꯗꯦꯃꯣ ꯑꯃ ꯇꯧꯖꯔꯒꯦ ꯁꯤ ꯂꯪꯁꯦ ꯑꯩ ꯌꯥꯝꯅꯗꯤ ꯈꯣꯏꯖꯩꯁꯦ ꯇꯤꯡꯊꯣꯛꯑꯔꯣꯏ ꯁꯦ ꯃꯇꯥꯡ 3-4ꯐꯥꯎ ꯆꯪꯉꯦꯕ ꯑꯩꯒꯤ ꯁ꯭ꯇꯣꯞꯄꯔꯁꯦ ꯑꯩ ꯈꯣꯏꯖꯩ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯪꯉꯝꯗꯥꯏꯗꯩꯗ ꯈꯣꯏꯖꯩ ꯃꯇꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯩꯀꯣ ꯁꯨꯃꯥꯏꯅ ꯁꯥꯡꯃꯨꯛꯀꯤ ꯆꯥꯡ ꯐꯨꯠ 1 ꯐꯨꯠ 2ꯃꯨꯛꯀꯤ ꯆꯥꯡꯁꯦ ꯍꯦꯟꯗꯩ ꯑꯗꯨꯒ ꯃꯦꯆꯤꯟꯁꯦ ꯍꯥꯡꯇꯣꯛꯑꯀꯥꯟꯗ ꯈꯨꯠꯅ ꯐꯥꯔ ꯂꯪꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯣ ꯁꯤ ꯂꯥꯡꯒꯣꯝꯁꯦ ꯁꯤ ꯂꯩꯇꯣ ꯂꯥꯡꯒꯣꯝꯁꯦ ꯁꯤ ꯂꯩꯔꯦ ꯆꯦꯜꯂꯦ ꯃꯥꯒꯤ ꯁ꯭ꯇꯣꯞꯄꯔ ꯑꯅꯤꯁꯨꯕ ꯁ꯭ꯇꯣꯞꯄꯔꯁꯦ ꯁꯤ ꯂꯩꯔꯦ ꯃꯊꯛ ꯊꯪꯕꯁꯦ ꯍꯣꯔꯦꯟ ꯏꯁꯤꯡꯗꯒꯤ ꯑꯔꯨꯕ ꯑꯣꯟꯗꯣꯏꯕ ꯁ꯭ꯇꯣꯞꯄꯔꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯦꯆꯤꯟ ꯈꯨꯕꯒꯤ ꯑꯩ ꯃꯥꯡꯖꯕ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯕ ꯑꯩ ꯁꯤ ꯃꯦꯆꯤꯟ ꯍꯥꯡꯇꯣꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯃꯦꯆꯤꯟ ꯈꯨꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤꯗꯩꯗ ꯁ꯭ꯇꯣꯞꯄꯔ ꯌꯥꯎꯔꯤꯁꯦ ꯁꯤ ꯍꯣꯔꯦꯟ ꯑꯩꯅ ꯀꯥꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯥꯏ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯇꯣꯞꯄꯔꯁꯤꯁꯨ ꯃꯥꯏ ꯒꯥꯏꯗ ꯃꯌꯥꯝꯁꯦ ꯐꯥꯎꯔꯀꯥꯟꯗꯩꯗ ꯄꯥꯏꯈꯤꯗꯣꯏꯅꯦꯕ ꯂꯪꯅ ꯄꯥꯏꯕꯗꯨꯗꯩꯗ ꯅꯞꯄꯒ ꯆꯠꯈꯤꯗꯣꯏꯅꯦ ꯂꯪꯗ ꯌꯥꯎꯈꯤꯗꯣꯏꯅꯤꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯂꯪꯊꯣꯛꯀꯥꯟꯗ ꯁꯨꯃꯥꯏꯅ ꯈꯔ ꯂꯥꯎꯆꯤꯡꯀꯥꯟꯗ ꯁꯦ ꯈꯗꯛ ꯄꯜꯂꯦꯕ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯞꯄꯔꯁꯤꯅ ꯒꯥꯏꯗ ꯑꯈꯨꯕꯁꯤꯡꯁꯦ ꯑꯗꯨꯅ ꯄꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯪꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯠꯁꯜꯂꯀꯥꯟꯗꯩꯗ ꯑꯩꯈꯣꯏ ꯁ꯭ꯇꯣꯞꯄꯔ ꯁꯤ ꯂꯣꯏ ꯄꯥꯜꯂꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯁꯤꯡꯗꯨꯒꯤ ꯂꯨꯕꯩ ꯆꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯁ꯭ꯇꯣꯞꯄꯔꯗꯨꯅ ꯂꯦꯞꯇꯣꯏꯅꯤꯅ ꯃꯊꯛ ꯊꯪꯕ ꯁ꯭ꯇꯣꯞꯄꯔꯗꯣ ꯑꯩ ꯆꯤꯡꯖꯜꯂꯦ ꯃꯦꯆꯤꯟꯁꯦ ꯂꯩꯁꯜꯂꯦ ꯃꯆꯤꯟꯖꯥꯛ ꯀꯩꯀꯥ ꯂꯣꯏ ꯌꯣꯝꯃꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯪꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯁ ꯐꯨꯏꯁ ꯂꯥꯎ ꯂꯪꯈꯤꯕꯁꯦ ꯁꯤꯗꯩꯗ ꯒꯥꯏꯗꯁꯦ ꯃꯈꯨꯟꯗꯣ ꯈꯨꯕꯅꯤꯅ ꯄꯤꯛꯅ ꯂꯥꯛꯄꯅꯤꯅ ꯁ꯭ꯇꯣꯞꯄꯔꯗꯨꯒ ꯆꯥꯎꯕ ꯈꯦꯠꯅꯗ꯭ꯔꯕꯅꯤ나 ꯒꯥꯏꯗꯁꯤꯅ ꯀꯩꯅꯣꯗꯨꯅ ꯁ꯭ꯇꯣꯞꯄꯔꯗꯨꯅ ꯂꯪꯗ ꯑꯦꯇꯦꯁ ꯇꯧꯔꯤꯕ ꯁ꯭ꯇꯣꯞꯄꯔꯁꯤꯅ ꯐꯥꯎꯔꯒ ꯆꯠꯈꯤꯕ ꯃꯇꯝꯁꯤꯗꯩꯗ ꯒꯥꯏꯗꯀꯤ ꯃꯈꯨꯟꯅ ꯈꯨꯕ ꯃꯌꯥꯝꯁꯤꯗ ꯀꯗ꯭ꯔꯛ ꯈꯦꯠꯂꯒ ꯆꯠꯈꯤ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯃꯇꯣꯟꯁꯤꯗꯩꯗ ꯒꯛꯀ ꯄꯟꯁꯤꯜꯂꯒ ꯆꯠꯂꯣ ꯌꯥꯗꯕ ꯌꯥꯎꯋꯦꯕ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯈꯨꯆꯣꯞꯁꯤꯗꯩꯗ ꯆꯣꯞꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯁ꯭ꯇꯣꯞꯄꯔꯗꯨꯗꯩꯗ ꯃꯉꯣꯟꯗ ꯑꯄꯟꯕꯗꯨ ꯌꯥꯎꯔꯕꯅꯤꯅ ꯃꯥꯏ ꯒꯥꯏꯗꯇ ꯀꯩꯗ ꯑꯗꯨꯝ ꯁ꯭ꯇꯣꯞꯄꯔꯗꯨꯅ ꯂꯪꯗ ꯌꯥꯎꯔꯤꯗꯣ ꯁꯨꯃꯥꯏꯅ ꯒꯥꯏꯗ ꯃꯊꯪ ꯖꯔ ꯐꯥꯎꯔ ꯆꯠꯈꯤꯗꯕꯗꯣ ꯐꯥꯎꯍꯟꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯪꯉꯤ ꯑꯩꯅ ꯇꯥꯍꯟꯅꯤꯡꯕ ꯖꯒꯥꯗꯨꯁꯨ ꯇꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯈꯦꯠꯂꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯄꯜꯂ ꯆꯠꯈ꯭ꯔꯕꯅꯤꯅ ꯌꯧꯗꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩꯅ ꯂꯪꯅꯤꯡꯉꯤ ꯖꯒꯥꯗꯨꯕꯨ ꯍꯨꯟꯗꯣꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯄꯣꯠꯇꯣ ꯍꯤꯡꯁꯥ ꯑꯃ ꯀꯥꯏꯔꯦꯕ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯂꯥꯞꯄꯗ ꯁꯤꯡꯒꯜ ꯍꯨꯛ ꯗꯕꯜ ꯍꯨꯛ ꯂꯪꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯃꯈꯨꯟ ꯑꯈꯨꯕꯁꯦ ꯒꯥꯏꯗ ꯑꯈꯨꯕꯁꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯇꯦꯂꯦꯁꯀꯣꯄꯤꯛ ꯈꯣꯏꯖꯩ ꯁꯤꯒꯨꯝꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯒꯥꯏꯗꯁꯦ ꯑꯗꯨꯝ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯌꯨꯝꯗ ꯈꯣꯏ ꯂꯩꯇ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯃꯥꯏ ꯒꯥꯏꯗꯁꯦ ꯑꯗꯨꯝ ꯈꯦꯠꯅꯕꯅꯦꯕ ꯂꯥꯎꯕ ꯃꯈꯨꯟꯁꯦ ꯁꯤꯅ ꯑꯗꯨꯝ ꯂꯥꯎꯔꯅꯤ ꯑꯣꯜꯋꯦꯁ ꯁꯤꯅ ꯑꯗꯨꯝ ꯂꯥꯎꯕ ꯍꯦꯜꯂꯅꯤ ꯇꯦꯂꯦꯁꯀꯣꯄꯤꯛ ꯈꯣꯏꯖꯩꯅꯤꯅ ꯑꯗꯨꯅ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯞꯄꯔꯁꯦ ꯐꯨꯠ 6 ꯌꯦꯠꯁꯜꯂꯁꯨ ꯃꯦꯆꯤꯟꯐꯧꯀ ꯌꯧꯕ ꯌꯥꯎꯋꯦ ꯁ꯭ꯇꯣꯞꯄꯔ ꯃꯊꯛ ꯊꯪꯕꯗꯣ ꯑꯗꯨ ꯌꯦꯠꯂ ꯃꯇꯨꯡꯗꯩꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯁ ꯇꯧꯕꯩ ꯂꯪꯈꯤꯕꯗꯩꯗ ꯑꯗꯨꯝ ꯃꯥꯗꯤ ꯃꯈꯨꯟꯁꯦ ꯂꯥꯎꯔꯕꯅꯤꯅ ꯀꯩꯝꯇ ꯗꯤꯁꯇꯔꯕꯦꯟꯁ ꯑꯝꯇ ꯂꯩꯇꯕꯤꯗꯩꯗ ꯂꯪꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯀꯩꯝꯇ ꯌꯥꯎꯗꯕꯩ ꯇꯥꯏꯞꯇ ꯄꯥꯏꯗꯅ ꯁꯥꯔ ꯂꯥꯎ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯅ ꯑꯗꯨꯗꯨꯅ ꯂꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯇꯥꯍꯟꯅꯤꯡꯕ ꯖꯒꯥꯗ ꯇꯥꯍꯟꯕ ꯉꯝꯃꯦ ꯑꯗꯣ ꯑꯄꯟꯕ ꯑꯝꯇ ꯄꯤꯗ꯭ꯔꯕꯅꯤꯅ ꯍꯣꯔꯦꯟ ꯈꯨꯠ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯣꯏꯖꯩ ꯑꯍꯣꯡꯕ ꯄ꯭ꯔꯤꯐꯔ ꯇꯧꯕꯅꯦꯕ ꯈꯣꯏꯖꯩ ꯑꯍꯣꯡꯕꯅ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯃꯈꯨꯟ ꯑꯈꯨꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯈꯣꯏꯖꯩ ꯑꯍꯣꯡꯕꯁꯦ ꯑꯩꯅ ꯈꯣꯏꯖꯩ ꯑꯍꯣꯡꯕ ꯍꯥꯏꯗꯦꯀꯣ ꯑꯩꯗꯤ ꯈꯣꯏꯖꯩ ꯑꯍꯣꯡꯕ ꯑꯇꯥꯡꯕ ꯀꯩꯝꯇ ꯈꯟꯖꯗꯦ ꯅꯨꯃꯤꯠꯇꯨꯗꯩꯗ ꯑꯩꯒꯤ ꯒꯥꯏꯗ ꯑꯔꯥꯎꯕ ꯈꯣꯏꯖꯩꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯒꯥꯏꯗ ꯑꯔꯥꯎꯕ ꯗꯕꯜ ꯍꯨꯛꯇꯣ ꯁ꯭ꯇꯣꯞꯄꯔ ꯌꯥꯎꯔꯒ ꯗꯕꯜ ꯍꯨꯛꯀꯨꯝꯕ ꯁꯤꯡꯒꯜ ꯍꯨꯛꯀꯨꯝꯕ ꯂꯪꯕ ꯌꯥꯕ ꯒꯥꯏꯗ ꯃꯇꯣꯟꯒꯤ ꯒꯥꯏꯗ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯈꯨꯟ ꯑꯔꯥꯎꯕ ꯈꯣꯏꯖꯩꯁꯤꯡꯁꯦ ꯈꯜꯂꯀꯥꯟꯗꯩꯗ ꯑꯗꯨꯝꯕ ꯈꯣꯏꯖꯩ ꯑꯍꯨꯝꯈꯩꯁꯦ ꯆꯣꯞꯆꯕ ꯅꯠꯇꯦ ꯒꯥꯏꯗ ꯑꯈꯨꯕ ꯅꯨꯡꯉꯥꯏꯕ ꯈꯣꯏꯖꯩ ꯑꯇꯩꯁꯤꯁꯨ ꯑꯗꯨꯗꯤ ꯃꯌꯥꯏꯗ ꯂꯪꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕꯩ ꯋꯥꯅꯦꯕ ꯁꯤꯅꯦꯕ ꯃꯔꯝꯁꯦ ꯑꯩ ꯈꯣꯏꯖꯩ ꯑꯍꯣꯡꯕ ꯆꯣꯞꯄꯩ ꯃꯔꯝ ꯈꯣꯏꯖꯩ ꯑꯍꯣꯡꯕꯗ ꯒꯥꯏꯗ ꯂꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯈꯣꯏꯖꯩ ꯑꯇꯥꯡꯕꯁꯤꯡꯁꯤꯗꯤ ꯒꯥꯏꯗ ꯈꯨꯏ ꯑꯗꯨꯅ ꯁ꯭ꯇꯣꯞꯄꯔ ꯀꯩꯀꯥ ꯌꯥꯎꯔꯀꯥꯟꯗ ꯈꯣꯏ ꯆꯣꯞꯄ ꯂꯪꯊꯣꯛꯄ ꯑꯔꯥꯞꯄꯗ ꯀꯥꯁ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯈꯣꯏꯖꯩ ꯑꯍꯣꯡꯕ ꯄ꯭ꯔꯤꯐꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯃꯌꯥꯝ ꯂꯧꯕꯤꯔꯣ ꯃꯌꯥꯝ ꯑꯩꯒ ꯆꯞ ꯃꯥꯟꯅ ꯈꯣꯏ ꯆꯣꯞꯄ ꯌꯥꯎ ꯇꯥꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯝꯃꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯞꯄꯔꯒ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯨꯝꯅ ꯊꯤꯜꯂꯒ ꯇꯧꯕ ꯁꯤꯖꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ
ꯍꯥꯏꯗꯤ ꯁ꯭ꯇꯣꯄꯔ ꯀꯩꯀꯥ ꯑꯝꯇ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯤꯔꯣ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯞꯗꯦꯠ ꯇꯧꯕ ꯑꯃꯁꯨ ꯆꯪꯉꯦ ꯍꯥꯟꯅ ꯇꯧꯔꯝꯕꯗꯒꯤ ꯃꯥꯏ ꯃꯇꯥꯡ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯧꯔꯛꯄꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯖꯈ꯭ರೆ ꯍꯥꯏꯗꯤ ꯁ꯭ꯇꯣꯄꯔ ꯇꯧꯔꯒꯅ ꯉꯥ ꯍꯦꯛꯇ ꯐꯥꯅꯤ ꯑꯗꯨ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯇꯦ ꯍꯌꯦꯡ ꯃꯄꯥꯟꯗ ꯑꯅꯛꯄꯗ ꯆꯣꯄꯛꯄ ꯐꯧ ꯉꯥ ꯃꯆꯥ ꯑꯗꯩ ꯀꯩꯀꯩ ꯑꯇꯩ ꯉꯥ ꯃꯆꯥ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯌꯦꯇꯨꯝꯅ ꯊꯤꯟꯕꯗꯨꯅꯁꯨ ꯌꯥꯝ ꯊꯤꯅ ꯂꯥꯛꯆꯔꯛꯀꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦꯅꯀꯣ ꯑꯗꯨꯅ ꯃꯥꯏ ꯃꯇꯥꯡ ꯂꯣꯏ ꯂꯩ ꯑꯩꯅ ꯈꯣꯏ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯪꯕꯤꯔꯛꯄ ꯌꯥꯎꯋꯦ ꯑꯩꯅ ꯈꯣꯏ ꯃꯈꯜ ꯃꯌꯥꯝ ꯄꯨꯏꯕ ꯑꯩ ꯗꯕꯜ ꯍꯨꯛ ꯍꯨꯟꯅꯕ ꯈꯣꯏꯖꯩ 3 ꯑꯃ ꯁꯤꯡꯒꯜ ꯍꯨꯛ ꯆꯣꯞꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯗꯕꯜ ꯍꯨꯛ ꯍꯨꯟꯅꯕ ꯈꯣꯏꯖꯩ 3 ꯑꯃ ꯑꯗꯒꯤ ꯁꯤꯡꯒꯜ ꯍꯨꯛ ꯆꯣꯞꯅꯕ ꯈꯣꯏꯖꯩ 3 ꯑꯃ ꯈꯣꯏꯖꯩ 6 ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯀꯣꯂꯔ ꯍꯨꯟꯅꯕ ꯈꯣꯏꯖꯩ ꯑꯄꯧꯕ ꯑꯆꯧꯕꯗꯣ ꯑꯔꯨꯝꯕꯗꯣ ꯃꯦꯆꯤꯟ ꯑꯆꯧꯕ ꯂꯪ ꯑꯄꯧꯕ ꯍꯥꯞꯄꯁꯦ ꯁꯤꯁꯤꯅ ꯈꯣꯏꯖꯩ 3 ꯑꯃ ꯑꯩ ꯃꯤꯅꯤꯃꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯦꯂꯥꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯕꯦꯛ ꯆꯥꯎꯁꯤꯗ ꯍꯥꯞꯆꯜꯂꯤꯁꯦ ꯈꯣꯏꯖꯩ 9 ꯃꯤꯅꯤꯃꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯇꯤꯟ ꯍꯥꯞꯄꯅꯤ ꯑꯗꯒꯤ ꯁꯥꯇꯤꯟ ꯃꯀꯣꯛ ꯍꯥꯞꯄꯅꯤ ꯅꯦꯠ ꯍꯥꯞꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯕꯦꯛꯇꯨꯗ ꯑꯗꯨꯅꯦ ꯄꯨꯂꯞ ꯍꯥꯞꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯃꯇꯥꯡꯒꯤ ꯍꯥꯏꯁꯤꯅꯦ ꯑꯩ ꯁꯤꯡꯒꯜ ꯍꯨꯛ ꯃꯄꯥꯟꯗ ꯍꯦꯛ ꯑꯉꯟꯕ ꯑꯌꯨꯛꯇ ꯈꯣꯏ ꯆꯣꯞꯄ ꯍꯧꯕ ꯃꯇꯝꯗꯗꯤ ꯃꯄꯥꯟ ꯑꯅꯛꯄꯗ ꯆꯣꯞꯄꯅꯤ ꯃꯄꯥꯟ ꯑꯅꯛꯄꯗ ꯆꯣꯞꯄꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯁꯤꯡꯒꯜ ꯍꯨꯛ 3ꯁꯦ ꯇꯛ ꯄꯨꯊꯣꯛꯑꯅꯤ ꯑꯇꯩ ꯈꯣꯏꯖꯩ ꯑꯝꯇ ꯌꯦꯡꯉꯔꯣꯏ 3ꯗꯨꯅ ꯐꯥꯔꯅꯤ ꯑꯗꯒꯤ ꯄꯨꯡ 9 10ꯒ ꯇꯥꯁꯜꯂꯛꯄ ꯑꯗꯒꯤ ꯃꯄꯥꯟꯗꯒ ꯉꯥ ꯐꯥꯅꯔꯛꯇ꯭ꯔꯗꯤ ꯃꯌꯥꯝꯁꯦ ꯈꯔ ꯂꯥꯞꯊꯣꯛꯅꯕ ꯑꯗꯨꯝ ꯍꯧꯔꯛꯀꯅꯤꯕ ꯂꯥꯞꯊꯣꯛꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯉꯁꯥꯏꯒꯤ ꯁꯤꯡꯒꯜ ꯍꯨꯛꯁꯦ ꯑꯃꯨꯛ ꯊꯝꯖꯤꯜꯂꯅꯤ ꯗꯕꯜ ꯍꯨꯛꯀꯨꯝꯕ ꯑꯗꯩ ꯁꯤꯡꯒꯜ ꯍꯨꯛꯇꯨꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯎꯋꯤ ꯑꯗꯩ ꯗꯕꯜ ꯍꯨꯛꯇꯨ ꯄꯨꯊꯣꯔꯛꯑꯅꯤ ꯗꯕꯜ ꯍꯨꯛꯇꯨꯒꯤ ꯃꯇꯥꯡꯗ ꯗꯕꯜ ꯍꯨꯛ ꯁꯤꯖꯤꯟꯅꯔꯅꯤ ꯑꯗꯒꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯄꯨꯡ 12 1ꯒ ꯇꯥꯁꯜꯂꯛꯄ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯣꯔꯦꯟ ꯉꯥꯁꯤꯡꯁꯦ ꯃꯄꯥꯟꯗ ꯑꯝꯇ ꯂꯩꯔꯛꯇꯕ ꯃꯌꯥꯏꯗ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯀꯣꯂꯔꯒ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯣꯏ 3 4ꯒ ꯂꯣꯡꯕ ꯑꯆꯧꯕ ꯃꯤꯁꯤ ꯑꯆꯧꯕ ꯄꯥꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯟꯒ ꯀꯩꯅꯣꯒꯤ ꯁꯄ꯭ꯔꯤꯡꯒ ꯑꯆꯧꯕ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯀ ꯆꯥꯎꯅ ꯌꯣꯝꯃ ꯊꯥꯕꯤꯗꯣ ꯀꯣꯂꯔ ꯑꯦꯡꯀꯔ ꯀꯥꯏ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯒꯤ ꯈꯣꯏꯖꯩ 3 ꯌꯥꯎꯕꯗꯨꯅ ꯍꯣꯔꯦꯟ ꯃꯌꯥꯝꯅ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯄꯨꯊꯣꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯥꯒꯤ ꯃꯇꯥꯡꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯥꯝꯖꯕꯤ ꯁ꯭ꯇꯥꯏꯜꯗ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯋꯦ ꯇꯧꯔꯦ ꯑꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯤꯟꯖꯥꯛꯀꯤ ꯃꯇꯥꯡꯗ ꯃꯆꯤꯟꯖꯥꯛ ꯁꯦꯝꯃꯛꯑꯣ ꯈꯣꯠꯂꯛꯑꯣꯅ ꯃꯌꯥꯝ ꯑꯃ ꯍꯪꯕꯤ ꯑꯗꯨ ꯃꯆꯤꯟꯖꯥꯛꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯆꯤꯟꯖꯥꯛꯁꯦ ꯑꯩꯁꯨ ꯅꯍꯥꯟꯋꯥꯏ ꯈꯣꯏ ꯆꯣꯞꯄꯁꯦ ꯁꯨꯈꯪ ꯈꯪꯗꯅ ꯍꯥꯏꯗꯤ ꯈꯣꯏ ꯃꯦꯂꯥ ꯑꯗꯒꯤ ꯀꯩꯗꯒꯤ ꯌꯥꯎꯕ ꯍꯧꯔꯀꯥꯟꯗꯩꯗ ꯃꯆꯤꯟꯖꯥꯛ ꯈꯔ ꯊꯤꯕ ꯈꯣꯠꯄꯁꯦ ꯍꯩꯔꯛꯄꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯀꯩꯁꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯪꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯖ ꯇꯥꯔꯒꯗꯤ ꯃꯆꯤꯟꯖꯥꯛꯁꯦ ꯅꯍꯥꯟ ꯑꯩꯅ ꯎꯠꯆꯕ ꯔꯦꯗꯤꯃꯦꯗꯇ ꯃꯌꯥꯝ ꯑꯃ ꯎꯠꯂꯦꯅꯀꯣ ꯔꯦꯗꯤꯃꯦꯗꯁꯤꯡꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨꯀꯣ ꯑꯇꯩ ꯌꯥꯝꯅ ꯀꯣꯛ ꯌꯥꯝ ꯊꯥꯗꯕꯤꯔꯨꯅꯨ ꯀꯩꯝ ꯀꯥꯟꯗꯕꯅꯤ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯈꯣꯏ ꯆꯣꯞꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯇ ꯌꯨꯇꯨꯕꯇ ꯀꯩꯗ ꯃꯄꯥꯟ ꯂꯝꯒꯤ ꯍꯦꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯗꯒꯤ ꯑꯁꯣꯝꯅꯥꯀꯟꯒꯤ ꯀꯜꯀꯇꯥꯔꯣꯝꯒꯤ ꯑꯗꯒꯤ ꯑꯁꯣꯝꯅꯥꯀꯟꯒꯤ ꯏꯁꯤꯡ ꯑꯆꯧꯕꯗ ꯂꯩꯕ ꯉꯥꯁꯤꯡ ꯐꯥꯕꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯌꯦꯔꯨꯝꯒ ꯄꯨꯇꯣꯠ ꯇꯣꯠꯄꯗꯣ ꯌꯦꯔꯨꯝꯒ ꯇꯣꯠꯄ ꯑꯗꯩ ꯃꯣꯏꯗꯤ ꯃꯣꯏꯗꯥꯒ ꯇꯧꯗꯕꯤ ꯑꯇꯥꯒ ꯇꯧꯕ ꯈꯣꯠꯄ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯃꯆꯤꯟꯖꯥꯛꯇꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯩꯁꯨꯝꯇ ꯌꯥꯗꯕꯅꯤꯀꯣ ꯑꯗꯨ ꯇꯧꯕꯤꯔꯨꯅꯨꯀꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯉꯁꯥꯏꯒꯤ ꯕꯖꯥꯔꯗ ꯆꯠꯂꯣ ꯉꯝꯖꯔꯒꯗꯤ ꯅꯝꯕꯔ 1 ꯌꯨꯝꯗ ꯀꯛꯆꯦꯡ ꯂꯩꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯛꯆꯦꯡ ꯃꯍꯨꯝꯗꯣ ꯊꯨꯒꯥꯏꯕꯤꯔꯣ ꯀꯛꯆꯦꯡ ꯃꯍꯨꯝ ꯊꯨꯒꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯨ ꯂꯩꯀꯣ ꯑꯗꯣ ꯑꯈꯪꯕꯁꯤꯡꯒ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒ ꯇꯥꯟꯅꯕꯤꯔꯣ ꯀꯛꯆꯦꯡ ꯈꯔꯗꯤ ꯆꯦꯟꯅꯤ ꯑꯗꯨꯕꯨ ꯀꯛꯆꯦꯡ ꯃꯔꯨꯝꯗꯣ ꯐꯥꯕꯤꯔꯣ ꯀꯛꯆꯦꯡ ꯃꯔꯨꯝꯁꯦ ꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯌꯥꯖꯩ ꯉꯥꯅ ꯌꯥꯝ ꯄꯥꯝꯕꯅꯤ ꯀꯛꯆꯦꯡ ꯑꯉꯥꯡꯕꯤ ꯃꯔꯨꯝꯁꯦ ꯐꯥꯕꯤꯔꯣ ꯑꯗꯨ ꯇꯧꯔꯒ ꯃꯣꯏꯗꯥꯒ ꯇꯣꯠꯂꯒ ꯑꯌꯣꯉꯥꯒꯨꯝꯕ ꯐꯥꯕꯗ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨ ꯐꯧ ꯉꯥꯒꯨꯝꯕ ꯐꯥꯕꯗꯗꯤ ꯀꯅꯥꯒꯨꯝꯕꯅ ꯀꯛꯆꯦꯡ ꯃꯔꯨꯝꯁꯦ ꯀꯩꯝꯇ ꯇꯣꯠꯇꯕꯤꯗ ꯑꯗꯨꯝ ꯍꯤꯡꯅ ꯑꯗꯨꯝ ꯂꯦꯡꯉꯒ ꯐꯥꯕ ꯈꯣꯏ ꯃꯆꯥꯗ ꯂꯦꯡꯉꯒ ꯐꯥꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯑꯗꯩ ꯉꯋꯥꯒ ꯐꯥꯕ ꯇꯨꯔꯦꯟꯗꯒ ꯐꯥꯕꯁꯦ ꯀꯛꯆꯦꯡ ꯃꯔꯨꯝꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯩ ꯎꯖꯔꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯛꯆꯦꯡ ꯃꯔꯨꯝ ꯕꯦꯁꯅꯤ ꯑꯗꯣ ꯐꯩ ꯐꯥꯕꯤꯌꯨ ꯑꯗꯨ ꯅꯠꯇꯕꯗꯩꯗ ꯀꯛꯆꯦꯡ ꯃꯔꯨꯝꯁꯤꯗꯤ ꯑꯣꯜꯋꯦꯁ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯗꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯛꯆꯦꯡ ꯃꯔꯨꯝ ꯐꯥꯐꯝ ꯂꯩꯇ꯭ꯔꯦ ꯀꯛꯆꯦꯡ ꯃꯔꯨꯝ ꯂꯩꯇ꯭ꯔꯦꯅ ꯈꯣꯏ ꯆꯣꯞꯄ ꯇꯣꯛꯀꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯎꯠꯆꯈꯤꯕꯗꯣ ꯁꯣꯇꯥꯕꯤꯝ ꯀꯩꯀꯥ ꯈꯔ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯃꯃꯤꯡ ꯈꯔ ꯃꯌꯥꯝ ꯈꯪꯅꯕꯤ ꯃꯃꯤꯡ ꯈꯔ ꯍꯥꯏꯈ꯭ꯔꯦꯅ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯒ꯭ꯔꯤꯟ ꯑꯗꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯗꯒꯁꯨ ꯃꯈꯜ ꯌꯥꯝ ꯊꯤꯅ ꯂꯩꯈ꯭ꯔꯦ ꯃꯈꯜ 3 4 ꯂꯩꯈ꯭ꯔꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯃꯈꯜ ꯅꯍꯥꯟ ꯎꯠꯂꯤꯗꯨꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯒꯤ ꯒ꯭ꯔꯤꯟꯗꯁꯨ ꯃꯈꯜ ꯒ꯭ꯔꯤꯟ 3 4 ꯂꯩꯈ꯭ರೆ ꯑꯗꯒꯤ ꯁꯣꯗꯥꯕꯤꯝ ꯑꯗꯒꯤ ꯅꯝꯕꯔ 2 ꯁꯣꯗꯥꯕꯤꯝ ꯅꯠꯇꯕꯗ ꯅꯝꯕꯔ 2 ꯀꯥꯏꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯚꯦꯅꯤꯂꯥ ꯐ꯭ꯂꯦꯚꯔ ꯂꯩꯔꯤ ꯑꯗꯒꯤ ꯈꯖꯤꯡ ꯃꯅꯝ ꯅꯝꯕꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯈꯪꯗꯕ ꯑꯗꯒꯤ ꯒ꯭ꯔꯥꯎꯟ ꯕꯦꯠꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯕꯦꯠꯁꯦ ꯍꯧꯖꯤꯛꯀꯤ ꯃꯆꯤꯟꯖꯥꯛꯀꯤꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯔꯦꯗꯤꯃꯦꯗꯁꯤꯡꯁꯦ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨ ꯄꯦꯀꯦꯠ ꯑꯃ ꯂꯩꯕꯗ ꯂꯨꯄꯥ 100 ꯄꯤꯔꯝꯒꯅꯤ 500 ꯄꯤꯔꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯨꯄꯥ 10 30ꯒꯤ ꯇꯝꯕꯅꯤꯀꯣ ꯂꯨꯄꯥ 10 10ꯒꯤ 10 10ꯒꯤ ꯄꯤꯌꯨ ꯍꯥꯏꯕ ꯄꯤꯔꯛꯀꯅꯦꯕ ꯑꯗꯨꯗꯣ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯩ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯁꯤꯒ ꯁꯤꯒꯤ ꯃꯐꯝꯁꯤꯒ ꯉꯥꯅ ꯌꯥꯝ ꯆꯥꯏꯅ ꯏꯁꯥꯅ ꯗꯤꯁꯤꯖꯟꯗꯣ ꯏꯁꯥꯅ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯌꯥꯝꯅ ꯂꯩꯕꯤꯔꯣ ꯑꯍꯥꯟꯕꯩꯗꯤ ꯇꯦꯁ ꯇꯧꯅꯕ ꯂꯨꯄꯥ 10 10 10 10ꯒꯤ ꯄꯤꯌꯨ ꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯃꯆꯤꯟꯖꯥꯛ ꯌꯣꯟꯐꯝ
dukansingda adi mathangda lakchadoi ground bed tadi men oina koi swaida chengkup sizinai ko chengkup anum sizina biu chengkup su nga pa na changmani ko chaba laktoin chengkup chaba nga changmani te nga chengkup to u da nga jingdo chaba laktoini chengkup chage na sam to la ko nga jingdo ekhoina masinja haw boleng ga khoida masinja langtrik langba manung dei da natra chengkup fuang no marak tu dei da langtrik lang asang ba machu gi angang ma machu gi masinja ama ta le ma dei nga jingdo de attract on ma ne this is Batman na single money am live losing ne amaina tawbiyo ground make matang de chengkup tawbiyo chengkup se khoina chengkup se angau tho kandida manam nungsi buju heli angau buje ngasai chengkup ahingba marak ngau daba ahingba marak tu da chengkup angau ba khar jan myan bi ba adumain tro kandida num icham cham na maine yam line ground bed oina sina bi ai to pam ta leida bi da aduga yamna professional oina chatke haidinga je try toroge heta toroge na hai taraga di ground bed to makal myam le ground bed te ko ji grass cup kopchana ba ground bed ke ka myama adegi moi nga ne am pamba haidinga gi masin jaw oina jo farm kanguna ga sina ba myam je koina ground bed oina junum sina san biaw P92 concentrate adu da kan khale aduna to ground bed makan nga gi ground bed le aduna ground bed ki manung chen ba dei koina keno je thauthi hangam thaugi thauthi je koina kaman gumba de te nga park ma tan du jam sine haidi sing da ting tho kan de da chengkup tot pada du mai du na ga totna admaina akhoi hangba sule le pi ga no aina lo selak pada hajen ning badi si me ham ji di me am idea me ama aina sina do me ama akhoi ye yu sung bagi yu thi toroga mi khoi chop yori aduna aina hajari bain khangjari bain uzari khar jina luare ba sunga ro ba khoi di ko aduna hangba mingon da hangba am change koi chopa isino ano bujing da koi chopa hai he ta de hangba kali ge yam thuna idea me am phangani hangba kali ge hena keno torne khangane ado hangba lepi ganu hangbiu aduga aina haje gi do koi chopa matam da koina anam yar ge hangbiu ahiba jing da ko aduga hena nga pha je num nong nong mai development ado hapta gi ta gi am development than nam torkani adumaina mayam je huji lockdown gi ke ina tra yumda leibagi huji khojem tar kan de da nga ai ma na ba ke ka mayam ju thengna re as khongman dagi ukabi phai ni adagi ngamu phai ne na din lemam leitam ne na haide sum thabak to chalak tam ne na mayam da ju sum leibo boring chu chalak ne ko amaina koi chob mayam no mayam to re to koi chob jam nongai ne ko wakhan ge wana ga yam ko ne nga tang do ungi kan de da to po kan nam chang dam ne ma yam fresh oil mane am thina blank ta leim ne kai changdam ne adane myam ko jo piu patha biu hayang mathangi video jingdong thenar je ko ngasi oina de gi pakum bijare ado myam ai pakum do myam lali chummi kai khanbi have do comment di pibiramo thank you very much ai mathangi video ama yam thuna pur lak charge dong thenar je thank you have a great day stay safe stay healthy and goodbye